ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯩꯒꯤꯗꯤ ꯏꯅꯥꯎ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠ ꯃꯌꯥꯝ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠꯄꯨ ꯋꯦꯜꯀꯝ ꯇꯧꯁꯤ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠ ꯀꯝ ꯇꯧꯔꯤ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯇꯥꯖꯩ ꯇꯥꯃꯣ ꯑꯣꯀꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯃꯛꯇꯗ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯍꯥꯏꯕꯤꯌꯨ ꯇꯥꯔꯤ ꯇꯥꯃꯣꯕꯨꯁꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯃꯣꯔ ꯑꯩꯅꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠꯄꯨꯁꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯄ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯨꯌꯧꯅꯔꯕ ꯃꯇꯝ ꯈꯔꯅꯤ ꯃꯃꯥꯡꯗ ꯋꯤꯊꯤꯟ 4-5 days ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯀꯣꯟꯇꯥꯛ ꯇꯧꯖꯕꯁꯦ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣ ꯐꯥꯔ ꯃꯌꯥꯝꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯉꯩꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯗꯤꯁꯀꯁꯟꯗ ꯀꯩꯅꯣ ꯇꯧꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯌꯥꯝꯅ ꯐꯣꯔꯃꯦꯜ ꯗꯤꯁꯀꯁꯟ ꯅꯠꯇ꯭ꯔꯒꯅ ꯂꯦꯛꯆꯔ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯑꯃꯔꯖꯤꯠꯀ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯈꯟ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯈꯖꯤꯛꯇꯪ ꯅꯩꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯅꯤꯡꯕꯅꯤ ꯇꯣ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯂꯧꯖꯔꯔꯣꯏꯒꯦ ꯈꯖꯤꯛꯇꯪ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣꯝꯒꯤ ꯏꯁꯥꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄ ꯀꯗꯥꯏ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯔꯤ ꯊꯧ ꯑꯗꯒꯤ ꯀꯔꯤ ꯍꯣꯕꯤ ꯁꯣ ꯋꯥꯠ ꯏꯚꯔ ꯌꯨ ꯐꯤꯜ ꯀꯝꯐꯣꯔꯇꯦꯕꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯁꯦꯡꯕꯗꯤ ꯑꯩ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯇꯣꯡꯕ꯭ꯔꯝ ꯑꯍꯣꯡꯖꯥꯎ ꯑꯃꯁꯨꯡ ꯁꯂꯥꯝ ꯅꯤꯉꯣꯜ ꯃꯦꯝꯆꯥ ꯑꯅꯤꯒꯤ ꯑꯉꯥꯡ 6 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯂꯤꯡꯁꯤ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯊꯥꯡꯒꯗ ꯂꯩꯕ ꯆꯤꯜꯗ꯭ꯔꯦꯟ ꯃꯣꯗꯦꯜ ꯑꯦꯀꯥꯗꯃꯤ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯆꯍꯤ ꯑꯃ ꯇꯝꯖꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 1ꯗꯒꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯗꯤ ꯑꯩ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯁꯦꯟꯠ ꯖꯦꯕꯤꯌꯔ ꯁ꯭ꯀꯨꯜꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯝꯖꯔꯝꯃꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯩꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯐꯥꯎꯁꯤ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯗꯨꯃꯥꯏꯅ ꯇꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇꯒꯤ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯁꯇꯔꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗ MA ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠꯁꯤꯅ ꯑꯩ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯇꯝꯃꯒ ꯂꯥꯛꯆꯕꯅꯦ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯁꯤ ꯑꯩꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯩꯔꯦꯡ ꯏꯕ ꯑꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯁꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯗꯨꯝ 5-6 ꯇꯝꯃꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯕꯤꯔꯝꯕ ꯃꯌꯥꯝ ꯇꯥꯔꯤꯕ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯈꯔ ꯁꯝꯂꯞꯅ ꯌꯥꯝ ꯇꯦꯟꯅ ꯑꯣꯏꯔꯁꯨ ꯃꯌꯦꯛ ꯀꯩꯅꯣ ꯈꯔ ꯋꯥꯠꯁꯤ ꯊꯧꯕ ꯂꯩꯔꯒꯁꯨ ꯁꯨꯝ ꯑꯃꯔꯖꯤꯠꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕꯤꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯂꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯅꯠꯇ꯭ꯔꯒ ꯏꯕꯒꯤ ꯂꯝꯗ ꯂꯥꯛꯄꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯊꯥꯡꯁꯦ ꯑꯁꯤꯁꯨ ꯀꯔꯝꯅ ꯀꯩꯅꯣ ꯑꯣꯏꯔꯛꯄ ꯆꯪꯁꯤꯜꯂꯛꯄ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯊꯝꯕꯤꯔꯝꯃꯨ ꯏꯕꯁꯦ ꯑꯗꯨꯝ ꯉꯁꯥꯏ ꯀ꯭ꯂꯥꯁ 5-6 ꯇꯝꯃꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯗꯥꯏꯔꯤ ꯅꯣꯠ ꯇꯧꯕ ꯗꯥꯏꯔꯤ ꯏꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯩꯅ ꯁꯦꯟꯠ ꯖꯦꯕꯤꯌꯔ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯗꯥꯏꯔꯤꯁꯦ ꯈꯔ ꯁꯨꯝ ꯏ ꯗꯥꯏꯔꯤ ꯏꯕꯁꯤꯗ ꯑꯩꯈꯣꯏ ꯁꯩꯔꯦꯡꯒꯨꯝꯕꯒꯁꯦ ꯁꯨꯝ ꯍꯦꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯁ꯭ꯀꯨꯜꯒ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯆꯥꯎꯔꯛꯄꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯆꯤꯡꯗꯒ ꯀꯥꯔꯀꯥꯟꯗ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯦꯆꯔꯁꯤꯁꯨ ꯑꯗꯨꯝ ꯉꯥꯎꯖꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯦꯆꯔꯒꯤ ꯐꯖꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯩꯔꯦꯡ ꯏꯔꯤꯅꯤ ꯀꯥꯏꯅ ꯏꯇꯣꯝꯗꯒ ꯆꯤꯡꯗꯒ ꯀꯥꯔꯒ ꯐꯝꯃꯀꯥꯟꯗ ꯁꯩꯔꯦꯡꯒꯁꯤ ꯏꯕꯒꯤ ꯁꯩꯔꯦꯡꯁꯦ ꯀꯔꯤꯅꯣꯁꯦ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔ ꯏꯕ ꯈꯣꯠꯄ ꯀꯥꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄꯣꯏꯇ꯭ꯔꯤ ꯔꯤꯁꯤꯇꯦꯁꯟ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ
higher secondary tampa matamsida magazine kaika school gi chepong jing tracing daga koi sailing gumba ka sa hap na ba dum onar lap hai ta dana thang to lap dagi recitation competition ga se dum arta yaw hai ta dai tawraga college tamma matam dagi di amu akoi se mapang mayam sum literature se graduation joy English honors ta tawjara pani adana literature se sum pam banina akoi like minded oiba naha mayam ama akoi pulle college tamma matam sida hai ta aduga matuda akoi gi Imphal college ta tamba satra mayam grand model academy na literature honors tawjara mayam kar pulle aduga matamduda akoi se DM college ta tamba imanabasing aduga atopa akoi gi Oriental college ta tamba adai Manipur college ta tamba imanaba naha mayam iba pamjaba mayam je koi sum thengarapadagi hai tare adai tawra koi 2004-5 saida akoi se Tongosar san hoi amuk thengnare adagi Tongosar san hoi na lamjing lamtaptana tawbidana akoi se Manipur gi maming raiba akoi gi writer mayam hai tare matamduda akoi gi MK Binodini adagi Khaidem Pramodini Ijam Guno adagi Nilveshama Sastri sigumba writer apoba mayam sida akoina di manak naksilubang ngamjadaba adu Tongosar san gi magi lamjing lamtap makhadagi akoina aibasinggi akoigi birthday celebration ga tawbase akoina 2005-6 haigi matam sida yamna ahanjingje unaningbagi haitare makoigi life ki experience mayam je akoina kamdong na khangjige kamaina akoi literature da changjige ka aise adaina oda sarchana daina lamjing akoi se makoi mayam da akoi se introduce ho haitare tawbadagi moi lairek mayam pa dana tawbadagi akoi se yamna inspiration je daina phangaga lakpadagi daina akoi sathau luka lingkalakpa adugi matungda college da su dum akoi pong dai ka mo se yaw ya daina ibagi lam se daina mathang changjilaki hai tare leptana si su dum bag leptana changjili si ibagi lam se da daina la ya tuga akoi sathau luk yaw matungda sathau luki akoi se founder member oina isa maksu founder member oina daina laksabni aduga hojik su saite thopang luki president di tawsu pujari aduga topa literary organization mayam amaga su dum kusam raga Manipuri corridor si na saukanaba na akoi international platform da pokatpa yanaba adumba akoi planning mayam amasu matang tawbiya ta Thank you. Aduga mathangda akwai kaino se site da hanan hawring dagi changa su akwai yam thawai yauna kaino trophi site thopang loop ba site sathau loop ka samna kodagi ni habasi disim tajare khange aduga loina na sida ina khajitang kai hatare manung hanna nunggi oiba ina khajitang ina hangjaning badi site tawdaba yade natragna site tawga kari kani gana wakhanji adom da sum khalakpa natragana sigi kariguma khalakpa matamda makhogi pungning dagi hatre isagi larik paroga natragana kaino dagi thiroga phangmaduna amani ko isana asigi pakhumji kari haina piningi natragana pigani natragana sum khalli why we do the literature pamuba duna so masamsagi pamna duga literature pambata natana sa hakchang yauna akoi literature lupa duga lona na sigi matang da matam kaithokna iba amadi like ki kai hata naina ba ma kana tor pase why do you feel that so important yamna pajaba question ne to mona hangi usi tasengadi masigi question si kana gumana adum saite tawriba mising da adum kana gumana hangakpasu yawe kai sairingi raga akoi kunai si natraga literature tawraga saying kata nate any form of literature hai tare si irakanda akoi gi any akoi society laiba mayam si kamaina akoi na sentokpa sumtokpa lamjingba ngamduino ka haibasu lei adu saite habis da yaurisi akoi gi kunai si ki maru oiba akoi gi yanglen saru hai tare ko akoi gi culture akoi gi history akoi gi identity asiguma mayam asi literature gi akoi gi kano sida medium sing sida loinamak reflect oy hai ta adi kumna yengchilro kanda akoi gi amna philosophical oiba aspect amada
ꯄꯨꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯤꯇꯔꯦꯆꯔꯁꯤꯅ ꯀꯣꯟꯁꯤꯟꯗꯕ ꯑꯦꯁꯄꯦꯛ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯕꯗꯤ ꯃꯁꯤꯁꯦ ꯖꯦꯅꯔꯦꯜꯂꯤ ꯑꯩꯈꯣꯏꯅ ꯄꯤꯄꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯃꯌꯥꯝꯁꯤꯅ ꯂꯤꯇꯔꯦꯆꯔꯒꯤ ꯃꯒꯨꯟꯁꯤ ꯈꯪꯉꯒꯗꯤ ꯑꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯣꯂꯨꯁꯟ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤ ꯇꯁꯦꯡꯕꯗꯤ ꯁꯩꯔꯦꯡꯒꯤ ꯐꯖꯕ ꯋꯥꯍꯩ ꯑꯃꯅ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃꯅ ꯑꯩꯈꯣꯏ ꯀꯉꯥꯎꯅꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯈꯪꯗꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗ ꯂꯤꯇꯔꯦꯆꯔꯒꯤ ꯋꯥꯍꯩ ꯑꯃꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯨꯝꯊꯣꯛꯄ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯜꯂꯒꯁꯨ ꯂꯥꯛꯑꯦ ꯑꯗꯒꯤ ꯌꯥꯝꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯇꯥꯔꯦ ꯈꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯥꯛꯄꯅ ꯑꯩ ꯂꯤꯇꯔꯦꯆꯔꯁꯨ ꯌꯥꯝ ꯄꯥꯝꯅ ꯂꯧꯖꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯃꯨꯛꯁꯨ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩ ꯃꯅꯤꯄꯨꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯩꯅ ꯐꯔꯗꯔ ꯁ꯭ꯇꯗꯤꯁ ꯍꯥꯏꯇꯥꯔꯦ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯦꯗꯃꯤꯁꯟ ꯐꯪꯗ꯭ꯔꯒꯗꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯂꯧꯒꯅꯤ ꯀꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩ ꯏꯂꯦꯛꯇꯤቭ ꯃꯅꯤꯄꯨꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯁꯕꯖꯦꯛꯁꯦ ꯑꯩ ꯀꯣꯂꯦꯖ ꯇꯝꯕ ꯃꯇꯝꯗ ꯑꯩ ꯑꯣꯞꯁꯅꯦꯜ ꯁꯕꯖꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯤꯇꯔꯦꯆꯔꯁꯨ ꯌꯥꯝ ꯄꯥꯝꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯁꯨ ꯑꯗꯨꯝ ꯏꯒꯅꯤ ꯁꯩꯔꯦꯡ ꯏꯕ ꯂꯦꯞꯈꯤꯔꯣꯏ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯃꯆꯥꯁꯨ ꯑꯗꯨꯝ ꯈꯔ ꯈꯨꯠ ꯊꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯃꯥꯏꯁꯤꯡꯁꯤꯗ ꯂꯥꯠꯆꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯊꯝꯃꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯗꯤꯁꯥꯏꯠ ꯇꯧꯕꯗ ꯑꯩꯈꯣꯏ ꯄꯥꯁꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯍꯥꯏꯕ ꯄꯨꯋꯥꯔꯤ ꯍꯥꯏꯕꯁꯦ ꯁ꯭ꯇꯗꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯁꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯂꯤꯇꯔꯦꯆꯔꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯃꯁꯤꯗꯩꯁꯤꯗ ꯆꯦꯠꯅ ꯊꯥꯖꯖꯩ Okay, that's good. ꯑꯗꯨꯒ ꯑꯃꯅ ꯑꯁꯤꯗꯩꯁꯤꯗ ꯈꯖꯤꯛꯇꯪꯒ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯅꯤ ꯊꯝꯕꯤꯔꯤꯕꯗꯣ ꯑꯗꯨꯗ ꯑꯃꯇꯪꯒ ꯅꯤꯡꯁꯤꯡꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯒ꯭ꯂꯣꯕꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯎꯕ ꯐꯪꯖꯕꯗꯁꯦ ꯀꯩ ꯑꯀꯟꯕꯅ ꯑꯄꯤꯛꯄꯕꯨ ꯅꯝꯊꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯅꯨꯡꯗꯁꯨ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯈꯔ ꯍꯦꯖꯤꯃꯣꯅꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯑꯀꯟꯕ ꯂꯩꯕꯥꯛꯅ ꯑꯁꯣꯟꯕ ꯂꯩꯕꯥꯛꯄꯨ ꯅꯝꯊꯕ ꯅꯠꯇ꯭ꯔꯒꯅ ꯋꯤꯊꯤꯟ ꯗ ꯁꯦꯝ ꯀꯟꯇ꯭ꯔꯤ ꯁꯦꯝ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯒ꯭ꯔꯨꯞꯅ ꯀꯩꯅꯣ ꯇꯧꯕ ꯅꯝꯊꯕ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯁꯥꯍꯤꯇ꯭ꯌꯁꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯇꯨꯜꯁ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯤꯗ ꯁꯥꯍꯤꯇ꯭ꯌꯕꯨ ꯀꯩꯅꯣ ꯄꯥꯝꯕꯩ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯁꯤꯃꯛ ꯂꯧꯗꯕ ꯁꯥꯍꯤꯇ꯭ꯌ ꯇꯧꯕꯒꯤꯗ ꯑꯁꯤꯃꯛ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯣꯔꯖꯤꯠꯇ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯣꯔꯤꯔꯣꯜꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯒ ꯑꯗꯣꯝꯅ ꯁꯃꯥꯖꯀꯤ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯅꯥꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯑꯑꯣꯟꯕ ꯄꯨꯔꯛꯅꯤꯡꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕ ꯑꯗꯨ ꯈꯛꯇꯪ ꯐꯣꯡꯗꯣꯛꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯖꯕꯗ ꯉꯥꯎꯖꯕ ꯅꯠꯇ꯭ꯔꯒꯅ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯍꯤꯇ꯭ꯌ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯣꯔꯤꯔꯣꯜꯒꯤ ꯀꯩꯅꯣꯁꯦ ꯄꯥꯟꯗꯝꯁꯦ ꯀꯔꯤ ꯑꯣꯏꯅ ꯂꯧꯒꯅꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯨ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕꯅ ꯑꯁꯣꯟꯕꯁꯤꯡꯕꯨ ꯇꯨꯍꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯔꯩꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒ ꯂꯥꯏꯔꯕꯁꯤꯡꯒ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯁꯝꯕꯜ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯄꯜꯁꯤ ꯂꯥꯟꯊꯣꯛꯄ ꯉꯝꯗꯕꯒꯤ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯄꯒꯤ ꯑꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯇꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯊꯤꯕ ꯐꯪꯉꯛꯇꯕꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯕꯨ ꯑꯆꯧꯕ ꯐꯨꯔꯨꯞꯁꯤꯡꯅ ꯅꯩꯍꯠꯄꯤꯕ ꯇꯨꯍꯠꯄꯤꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯂꯣꯟ ꯃꯌꯦꯛ ꯂꯩꯗꯤ ꯂꯩꯖꯔꯒ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯣꯏꯔꯨꯕꯒꯤ ꯃꯈꯣꯏꯁꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯥꯏꯅ ꯃꯥꯔꯖꯤꯅꯦꯂꯥꯏꯁ ꯇꯧꯔꯛꯄꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯆꯔꯅ ꯍꯥꯏꯗꯤ ꯈꯣꯔꯤꯔꯣꯜꯅ ꯃꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯋꯦꯅ ꯂꯧꯖꯩ ꯀꯔꯤꯒꯤꯅꯣꯗ ꯂꯤꯇꯔꯦꯆꯔꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ
ꯑꯩꯈꯣꯏꯒꯤ ꯏꯟꯅꯔ ꯕꯤꯡ ꯑꯩꯈꯣꯏ ꯏꯟꯅꯔ ꯁꯣꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯁꯦꯡꯕ ꯑꯗꯩ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯑꯗ ꯑꯏꯕꯁꯤꯡꯁꯤꯅ ꯎꯔꯤꯕ ꯃꯤꯠꯌꯦꯡꯁꯤ ꯁꯝꯅ ꯃꯥꯂꯦꯝꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯊ꯭ꯔꯨ ꯗ ꯃꯦꯗꯤꯌꯝ ꯑꯣꯐ ꯗꯦꯌꯔ ꯂꯤꯇꯔꯔꯤ ꯋꯥꯔꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯑꯃꯃꯝ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯂꯤ ꯁꯤ ꯃꯌꯥꯝꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯅꯔꯤꯕ ꯃꯐꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯌꯦꯡꯊꯤꯅꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯌꯧꯍꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯖꯤꯕꯅꯤꯅ ꯖꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯅ ꯑꯊꯣꯏꯕꯅꯤꯅꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯈꯨꯠꯏꯔꯣꯜꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯍꯟꯕ ꯉꯝꯃꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯈꯦꯟꯅꯕ ꯑꯆꯧꯕꯅ ꯑꯄꯤꯛꯄꯕꯨ ꯎꯍꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕꯗ ꯑꯗꯨꯝ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯀꯥꯏꯅꯁꯨ ꯊꯥꯖꯕ ꯂꯩ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯪꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯇꯣꯝꯕ ꯑꯃꯔꯖꯤꯠꯅ ꯀꯩꯅꯣ ꯈꯛꯇꯪ ꯁꯩꯔꯦꯡ ꯏꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯈꯛꯇꯪ ꯇꯧꯗꯕꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯅꯩꯅꯕ ꯑꯃꯗꯤ ꯕꯨꯛ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯗ ꯔꯤꯗꯤꯡ ꯑꯣꯟꯂꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯏꯟꯖꯣꯏꯃꯦꯟꯒꯤꯗꯃꯛ ꯅꯠꯇꯕ ꯄꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯏꯔꯛꯄꯅꯤꯅ ꯁꯣ ꯗꯦꯌꯔ ꯏꯁ ꯑꯦ ꯍꯤꯗꯟ ꯅꯣꯠ ꯍꯤꯗꯟ ꯕꯠ ꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯐꯤꯂꯣꯁꯣꯐꯤ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯗ ꯈꯟꯕ ꯀꯩꯅꯣ ꯈꯔ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯡꯁꯤ ꯂꯥꯛꯆꯕꯅꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯑꯃꯔꯣꯝꯗ ꯄꯨꯊꯛꯑꯒꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯩꯅꯣꯗꯤ ꯉꯁꯥꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯣꯃꯣꯔꯒꯤ ꯀꯩꯅꯣꯁꯤꯗ ꯎꯖꯕꯁꯤ ꯂꯥꯏꯌꯦꯛꯄ ꯑꯥꯔꯠꯀꯤ ꯂꯝꯗꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯀꯩꯅꯣ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗ ꯂꯥꯏ ꯌꯦꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛꯀꯤ ꯃꯀꯨꯝ ꯌꯦꯛꯄ ꯑꯃꯅꯤꯁꯨ ꯁꯨꯝ ꯎꯖꯔꯦ ꯁꯣ ꯍꯥꯎ ꯀꯃꯥꯏꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯏꯔꯤꯛ ꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯔꯣꯜꯗ ꯈꯣꯡꯗꯥꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯏ ꯌꯦꯛꯄꯒꯤ ꯂꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯁꯤꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯂꯥꯏ ꯌꯦꯛꯄꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯦꯟꯇꯤꯡ ꯑꯦꯟ ꯄꯣꯏꯇ꯭ꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯒ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯑꯩꯒꯤ ꯄꯦꯁꯟ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯌꯦꯛꯄꯁꯤꯗ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯑꯩꯅ ꯁꯦꯟ ꯖꯦꯕꯤꯌꯔ ꯇꯝꯕ ꯃꯇꯝ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯩ ꯁꯦꯟ ꯖꯦꯕꯤꯌꯔ ꯁ꯭ꯀꯨꯜꯗ ꯇꯝꯃꯝꯕ ꯃꯇꯝ ꯀ꯭ꯂꯥꯁ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯀ꯭ꯂꯥꯁ 6ꯇ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯁ꯭ꯀꯨꯜꯒꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯑꯩ ꯌꯥꯎꯋꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯗꯨꯒꯤ ꯍꯥꯏꯔꯤꯕ ꯊꯤꯝꯗꯨꯗ ꯑꯩꯅ ꯌꯦꯛꯄ ꯂꯥꯏꯁꯤꯅ ꯐꯥꯔꯁ ꯇꯥꯈꯤ ꯑꯗꯨꯃꯥꯏꯅ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯒꯁꯦ ꯌꯥꯎꯔꯒ ꯃꯅꯥꯒ ꯈꯔ ꯐꯪꯉꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯩ ꯃꯣꯏꯔꯥꯡꯗ ꯁ꯭ꯀꯨꯜꯂꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯩ ꯇꯝꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯒ ꯀꯣꯏꯊꯤ ꯊꯤꯔꯝꯃꯦ ꯑꯗ ꯂꯥꯏ ꯌꯦꯛꯄꯒ ꯂꯥꯏꯔꯤꯛ ꯇꯝꯕꯒꯁꯦ ꯑꯅꯤꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯂꯥꯏ ꯌꯦꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯅꯕ ꯈꯤꯇꯪ ꯋꯥꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁ꯭ꯀꯨꯜꯂꯤꯡ ꯇꯝꯃꯤꯉꯩꯗ ꯂꯥꯏ ꯌꯦꯛꯄꯁꯦ ꯇꯝꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯑꯩ ꯁꯒꯣꯜꯕꯟ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥ ꯊꯥꯡꯀꯥꯄꯥꯠ ꯃꯅꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯩꯔꯦꯟꯖꯝ ꯖꯣꯏꯆꯟꯗ꯭ꯔ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯑꯩ 2004ꯗꯒꯤ ꯑꯩ ꯂꯥꯏ ꯌꯦꯛꯄ ꯇꯝꯃꯝꯃꯦ ꯆꯍꯤ 2 ꯈꯔ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯗꯨ ꯇꯝꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯩ ꯀꯣꯂꯦꯖꯀꯤ ꯀꯔꯤꯒꯤ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯒꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯩ ꯄꯥꯁ ꯇꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯃꯤꯔꯛ ꯇꯤꯟꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯔꯛ ꯇꯤꯜꯂꯒ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯍꯟꯅꯤꯡꯕ ꯇꯤꯟꯅꯅꯤꯡꯕ ꯑꯗꯒꯤ ꯃꯈꯜ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯋꯥꯈꯜꯁꯦ ꯇꯁꯦꯡꯕꯗꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯥꯏ ꯌꯦꯛꯄ ꯇꯝꯈꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯍꯧꯔꯛꯄ ꯑꯩꯈꯣꯏꯅ ꯑꯥꯗ ꯊꯥꯡꯒꯗ ꯄꯣꯛꯑꯒ ꯆꯥꯎꯔꯛꯄꯅꯤꯅ ꯑꯩꯅ ꯂꯥꯏ ꯌꯦꯛꯄꯁꯤ ꯁꯨꯝ ꯎꯔꯨꯔꯀꯥꯟꯗ ꯋꯥꯔꯤꯒ ꯇꯥꯔꯨꯔꯒ ꯈꯕꯔꯒ ꯄꯥꯔꯨꯔꯒ ꯇꯤꯚꯤꯒ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯥꯔꯠ ꯒꯦꯂꯔꯤꯒꯨꯝꯕꯁꯦ ꯑꯩ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯣꯝ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯊꯝꯅꯤꯡꯕ ꯑꯗꯩ ꯑꯥꯔꯠ ꯒꯦꯂꯔꯤꯒ ꯊꯝꯅꯤꯡꯕꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯐꯤꯜ ꯇꯧꯔ ꯂꯥꯛꯑꯦ ꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ
ꯂꯥꯏ ꯄꯩ ꯂꯝꯁꯤꯗ ꯆꯪꯁꯤꯜꯂ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯗꯒꯤ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯌꯦꯛꯄꯁꯦ ꯃꯇꯝ ꯈꯔ ꯑꯩ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ 2016 ꯗꯗꯤ ꯑꯩ ꯌꯨꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯕꯁꯤ ꯍꯣꯏ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯏꯆꯟꯁꯤꯡ ꯃꯌꯥꯝ ꯈꯟꯅꯔꯦ ꯑꯗꯒꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯗ꯭ꯔꯤꯝ ꯇꯧꯈꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯡꯅꯤꯡꯕ ꯑꯗꯒꯤ ꯒꯦꯂꯔꯤ ꯍꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤ ꯑꯗꯨꯃꯛ ꯑꯩꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯕꯅꯤꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡ ꯀꯝꯃꯨꯅꯤꯇꯤ ꯂꯣꯛꯇꯥꯛꯇ ꯂꯩꯕ ꯉꯥ ꯐꯥꯔ ꯍꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯣꯏꯔꯣ ꯃꯦꯀꯥꯅꯥꯏꯖ ꯐꯥꯔꯃꯤꯡ ꯉꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯤꯗ ꯉꯥ ꯐꯥꯕꯒꯤ ꯍꯥꯏꯔꯁꯨ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯑꯅꯧꯕ ꯃꯣꯗꯔꯟ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯥꯟꯅꯩ ꯑꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯡꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯗꯨ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯂꯣꯛꯇꯥꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯍꯥꯏꯁꯤ ꯋꯥꯔꯤꯗꯗꯤ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀ ꯂꯥꯛꯇ꯭ꯔꯤꯉꯩ ꯗꯥꯝꯒ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯐꯖꯔꯝꯕ ꯑꯗꯒꯤ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯕꯥꯔꯗꯁ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖ ꯐꯖꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯑꯍꯟꯁꯤꯡꯅ ꯂꯤꯕꯤꯕ ꯇꯥꯕꯗꯩ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯄꯦꯟꯇꯤꯡ ꯑꯣꯏꯅ ꯒꯦꯂꯔꯤ ꯑꯣꯏꯅ ꯊꯝꯅꯤꯡꯕꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯂꯥꯛꯈꯤꯕꯁꯦ 2016 ꯗꯗꯤ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯑꯗꯨꯃꯥꯏꯅ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯗ꯭ꯔꯤꯝ ꯑꯦꯛꯖꯤꯕꯤꯁꯟꯒ ꯇꯧꯅꯤꯡꯕ ꯑꯥꯔꯠ ꯒꯦꯂꯔꯤꯒ ꯍꯥꯡꯅꯤꯡꯕꯒꯤ ꯗ꯭ꯔꯤꯝꯁꯤ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ 2021ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯗꯤꯁꯦꯝꯕꯔꯒꯤ ꯑꯩꯈꯣꯏ ꯇꯥꯡ 10ꯗꯒꯤꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 14 ꯐꯥꯎꯕ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯗ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯍꯥ ꯑꯥꯔꯇꯤꯁ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯁꯤꯜ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯍꯦꯟꯕ ꯃꯣꯏ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯦ ꯔꯥꯍꯨꯜ ꯁꯦꯔꯥꯝ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯤꯇꯦꯁꯟꯒꯤ ꯀꯩꯅꯣꯒ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯍꯥ ꯊꯋꯥꯏ ꯌꯥꯎꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯣꯏꯅꯁꯨ ꯐꯨꯜ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯗꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯃꯃꯥꯡꯒꯤ ꯆꯍꯤ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ ꯊꯥ ꯑꯃꯅꯤ ꯃꯃꯥꯡꯗ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯗ ꯀꯥꯂꯦꯟ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯍꯥꯏꯅ ꯄꯥꯡꯊꯣꯛꯆꯈꯤ तसेंबदी कलेन आर्ट एग्जिबिशन हारिसी अखोइना मेगी तांग 19 अखोइगी इंटरनेशनल म्यूजियम डे गा मरी लेनना पांगथोके हाइदुना पुनिंगददी खल्लगा अखोइगी ममांगी सही 2020-21 दे अखोइ कोविड की यामना तंतीबा लाइसतुना मरम मरगा लॉकडाउन लाइसनगिबा अदगी मयांगी अखोइगी लेइबा अखोइगी सिचुएशन दुदा सिनबा यादबदगी पोस्टपोन तौरकांदा अखोइ डिसेंबर दाइना पांगथोकचखि अदुगा हाइरिबा एग्जिबिशन असिदा स्कल्पचर आर्टिस्टिंग यावी अदुगा आर्किटेक्ट यावी असिदैसिदा अदुगा अखोइगी तोंगान तोंगानबा विजुअल आर्टिस्ट तोंगान तोंगानबा फिल्ड अखोइगी स्पेशलाइज तौरबा मयाम अमा सरुक याबी पुन्ना अखोइ आर्टिस्ट 46 ना पार्टिसिपेट तौरगा अखोइगी यामना चावबा एग्जिबिशन अमा ओइखि माइ पाकपसु ओइखि मयामगी सपोर्ट ओइखि साना लाइफगी लमसिदा साना लाक्सबनी अदुगा बुक कवर डिजाइन तौबगी मतांग सिमदी तसेंग हारगदी मसिगी क्रेडिट आई अखोइगी जा सरचान मैम तमो सरचान थियाम द पिनिंगे कैनो दखोइ सैते थपांग लुपना अखोइगी अहानबा अखोइगी सकलोन हाइबा इंटरनेशनल मणिपुरी मैगजीन सही मदा अमुक्तंग पुथोकपा अदुगा वॉल्यूम सु यामना थाना अखोइना होनजरकांदा पुथोकपा हाइबा अखोइगी सकलोनगी अहानबा फोंखिबा अखोइगी मैगजीन चफोंग असिगी कवर डिजाइन असी अइना तौखि अदुगी मतुंगदा कवर डिजाइन तौबसी अखोइगी ओजा लेखिद्रबा संनायरबा कवि एसएम समेंद्रगी अखोइगी खुल अमगी वारीसी अखोइगी यूनिवर्सिटी की ओजा प्रोफेसर थोंनावजम रतन कुमारना इंग्लिश दा हंदोए मदुगी बुक कवर डिजाइन जोइना तौखि अदाना बुक कवर डिजाइन जे मथंग मथंग अखोइ इतेमा बीमावती की कुनुंगी अखोइगी सन्ना कांगलोन हाइबना चिंबा लेरेक्सिंग अदाइन मथंग मथंग फोंगपदा बुक कवर डिजाइन सी मथंग मथंग तवर लाइ अदाइन अखोइ संनायरबा आजिकुदी अखोइगी रक्त लेखिद्रे अखोइगी
ꯎꯂꯦꯟ ꯃꯩꯇꯩ ꯌꯥꯝꯅ ꯁꯩꯁꯛ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯌꯦꯛ ꯏꯕꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯑꯣꯖꯥ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯥꯃꯣ ꯗꯣꯅꯦꯁꯣꯔꯒꯤ ꯂꯥꯏꯔꯤꯛ ꯃꯩꯁꯥꯏꯄꯥꯜꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯩ ꯃꯊꯪ ꯃꯊꯪ ꯗꯤꯖꯥꯏꯟ ꯇꯧꯈꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯕꯨꯛ ꯀꯣꯚꯔ ꯗꯤꯖꯥꯏꯟ ꯇꯧꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯩꯇ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯩꯔꯨꯕꯒꯤꯗꯤ ꯅꯠꯇꯦ ꯄꯥꯝꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯤꯇꯔꯦꯆꯔꯁꯨ ꯑꯥꯔꯠꯁꯨ ꯄꯨꯟꯅ ꯑꯩ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯕꯨꯛ ꯀꯣꯚꯔ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯃꯗꯨꯝ ꯔꯃꯅꯤ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯦꯗꯥꯝ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯕ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯜꯒꯤ ꯏꯅꯐꯤꯁꯤ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ ꯂꯥꯁ ꯌꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯒꯤ ꯏꯄꯥꯛꯅ ꯑꯦꯋꯥꯔꯗ ꯑꯃ ꯏꯄꯥꯛ ꯂꯤꯇꯔꯦꯆꯔ ꯑꯦꯋꯥꯔꯗ ꯄꯤꯈꯤ ꯍꯥꯏꯔꯤꯕ ꯀꯣꯚꯔꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯗꯤꯖꯥꯏꯟ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯎꯄꯦꯟꯗ꯭ꯔ ꯈꯨꯟꯗꯣꯡꯕꯝꯒꯤ ꯏ ꯇꯩꯔꯕ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯕꯨꯛ ꯀꯣꯚꯔꯁꯤꯁꯨ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯁꯨꯃꯥꯏꯅ ꯂꯥꯏ ꯌꯦꯛꯄꯒꯤ ꯂꯝꯗꯁꯨ ꯑꯩꯅ ꯄꯥꯝꯖꯕꯗꯨ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯪꯁꯤꯟꯖꯔꯛꯄ ꯑꯁꯤꯗ ꯑꯏꯕꯁꯤꯡꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯕꯨꯛ ꯀꯣꯚꯔ ꯗꯤꯖꯥꯏꯟꯁꯤ ꯑꯩꯈꯣꯏ ꯑꯣꯜꯃꯣꯁ 20+ ꯍꯦꯟꯅ 30ꯒꯤ ꯃꯌꯥꯗꯗꯤ ꯑꯩ ꯇꯧꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯨ ꯃꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯁꯝꯅꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟ ꯑꯣꯖꯥꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯆꯦꯟꯈꯤꯗ꯭ꯔꯕ ꯏꯆꯦꯜ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯕꯨꯛ ꯀꯣꯚꯔꯁꯤ ꯍꯥꯟꯅ ꯐꯣꯡꯈꯤꯕꯁꯤ ꯑꯃꯨꯛ ꯔꯤꯄ꯭ꯔꯤꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄꯗꯒꯤ ꯑꯗꯨꯒꯤ ꯅꯧꯅ ꯔꯤꯄ꯭ꯔꯤꯟ ꯇꯧꯒꯗꯕ ꯂꯥꯏꯔꯤꯛꯇꯨꯒꯤ ꯕꯨꯛ ꯀꯣꯚꯔ ꯗꯤꯖꯥꯏꯟꯁꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯅ ꯇꯧꯖꯈꯤ ꯃꯁꯤꯁꯨ ꯁꯩꯔꯦꯡ ꯏꯕ ꯑꯃꯁꯨꯡ ꯈꯣꯔꯤꯌꯣꯜꯒꯤ ꯂꯝꯁꯤꯗ ꯑꯩꯅ ꯆꯪꯁꯤꯟꯖꯔꯛꯄꯗ ꯁꯨꯃꯥꯏꯅ ꯑꯏꯕꯁꯤꯡꯒꯤ ꯕꯨꯛ ꯀꯣꯚꯔ ꯗꯤꯖꯥꯏꯟ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯝꯇ ꯁꯝꯅꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯏꯕ ꯑꯃꯗꯤ ꯄꯦꯟꯇꯤꯡ ꯑꯩꯈꯣই ꯃꯁꯥ ꯃꯁꯥꯅ ꯍꯩꯅꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯧꯕꯇꯗꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝꯗꯤ ꯑꯃꯠꯇꯅꯤ ꯑꯥꯔꯠ ꯍꯥꯏꯇꯥꯔꯦ ꯑꯥꯔꯠ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯁꯤꯒꯤ ꯃꯥꯏꯀꯩꯁꯤ ꯀꯅꯥꯒꯨꯝꯕꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯀꯩ ꯀꯂꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯣꯡꯒꯤ ꯇꯨꯂꯤ ꯃꯆꯨꯒꯤ ꯃꯥꯏ ꯀꯩꯅꯣꯗꯨ ꯄꯨꯊꯣꯛꯑꯒ ꯐꯣꯡꯗꯣꯛꯄ ꯀꯩꯅꯣꯁꯤ ꯑꯃ ꯂꯩ ꯑꯁꯤꯗ ꯀꯣꯃꯦꯟꯁꯇ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯏꯁ ꯅꯣꯠ ꯗꯥꯏꯔꯦꯛꯠꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯑꯥꯔꯠꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯏꯕ ꯅꯠꯇ꯭ꯔꯒ ꯈꯣꯔꯤꯔꯣꯜ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯄ ꯋꯥꯍꯪꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯔꯣꯁꯟ ꯁꯥꯄꯝꯅ ꯍꯪꯕꯤꯔꯛꯄꯁꯦ ꯑꯥꯔꯠ ꯐꯣꯔ ꯑꯥꯔꯠꯁꯦꯀꯤ ꯃꯃꯤꯁꯦ ꯀꯣꯟꯇꯦꯝꯄꯣꯔꯔꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗꯒꯤ ꯃꯨꯊꯔꯛꯄꯒꯨꯝ ꯎꯖꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯏꯕ ꯑꯃꯔꯖꯤꯠꯀꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯃꯔꯨꯞ ꯑꯩ ꯀꯣꯂꯦꯖꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯄ ꯃꯔꯨꯞ ꯔꯣꯁꯟꯅ ꯍꯪꯕꯤꯔꯛꯂꯤꯕꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯉꯁꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯦꯡꯉꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯆꯠꯂꯤꯑꯅ ꯂꯧꯖꯩ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯅ ꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯄꯥꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯁꯤ ꯂꯩꯕꯗꯧꯅ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯌꯦꯛꯄꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯗ ꯀꯜꯆꯔꯒꯤ ꯂꯝꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯗꯕ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯤ ꯂꯝꯐꯥꯡ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯄꯒꯤ ꯀꯩꯅꯣꯝꯃ ꯍꯦꯛ ꯑꯩꯈꯣꯏꯗ ꯊꯦꯡꯅꯩ ꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯊꯧꯔꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯁꯩꯔꯦꯡ ꯄꯥꯝꯖꯕ ꯑꯗꯒꯤ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯄꯥꯝꯖꯕ ꯑꯗꯒꯤ ꯅꯣꯕꯦꯜ ꯐꯤꯛꯁꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯏꯕ ꯄꯥꯝꯖꯕ ꯑꯩꯈꯣꯏ ꯈꯔ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯝꯅ ꯂꯥꯏ ꯌꯦꯛꯄꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯏꯇꯥꯔꯦ ꯈꯣꯔꯤꯌꯣꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯏꯟꯚꯥꯏꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯟꯚꯔꯁꯦꯁꯟ ꯇꯧꯔꯀꯥꯟꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯐꯥꯎꯗꯣꯛꯅꯔꯒꯗꯤ ꯉꯁꯥꯏ ꯃꯔꯨꯞꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯇꯁꯦꯡꯕꯗꯤ ꯃꯗꯨꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯀꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯎꯔꯤꯕꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯍꯦꯟꯅ ꯗꯦꯕꯂꯞ ꯇꯧꯕ ꯌꯥꯕ ꯂꯤꯇꯔꯦꯆꯔꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯔꯠ ꯐꯣꯔꯝ ꯍꯥꯏꯇꯥꯔꯦ ꯚꯤꯖꯨꯋꯦꯜ ꯑꯥꯔꯠꯀꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯆꯥꯎꯈꯠꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯡꯂꯣꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯐꯤꯜ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ
Thank you. ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯀꯣꯂꯝꯅꯤꯁꯠ ꯑꯃꯁꯨꯡ ꯄꯣꯑꯦꯠꯁꯨꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯄꯥꯝꯖꯕꯇ ꯅꯠꯇꯅ ꯃꯁꯥꯃꯛꯅ ꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯒꯤꯁꯨ ꯐꯥꯎꯟꯗꯔ ꯑꯦꯟड ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠꯅꯤ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯥꯔꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯥꯏꯔꯤꯛ ꯏꯕ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯍꯤꯠꯇ ꯑꯩꯈꯣꯏ ꯈꯣꯔꯤꯂꯣꯜꯒꯤ ꯂꯨꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯁꯝꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯑꯗꯨꯒꯤ ꯃꯇꯝ ꯂꯧꯖꯕꯅꯤ ꯇꯣ ꯑꯃꯔꯖꯤꯠ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯑꯥꯔꯠꯀꯤ ꯂꯝꯗꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯥꯍꯤꯠꯇꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯂꯥꯏꯔꯤꯛ ꯅꯩꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯏ ꯌꯦꯛꯄ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯠꯇꯒꯤ ꯂꯨꯞ ꯈꯣꯔꯤꯂꯣꯜꯒꯤ ꯂꯨꯞ ꯈꯔꯒꯤꯁꯨ ꯐꯖꯅ ꯊꯕꯛ ꯄꯨꯕꯤꯔꯤ ꯊꯧꯄꯨꯕ ꯑꯃ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯖ ꯑꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯖ ꯑꯦ ꯇ꯭ꯔꯦꯖꯔꯔ ꯗꯦꯔ ꯏꯁ ꯑ ꯂꯣꯠ ꯑꯣꯐ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯗꯦꯖꯤꯒꯅꯦꯁꯟ ꯀꯌꯥ ꯀꯩꯅꯣ ꯗꯥꯏꯇ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣই ꯁꯥꯊꯧ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯕꯤꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯈꯣꯔꯖꯩ ꯂꯨꯞꯀꯤꯁꯨ ꯁꯣ ꯍꯥꯎ ꯃꯥने ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯁꯤꯒ ꯁꯝꯅꯔꯛꯈꯤꯕꯅꯣ ꯈꯖꯤꯛꯇꯪꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤꯗꯨ ꯇꯉꯥꯏꯔꯒ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯥꯍꯤꯠꯇ ꯊꯧꯕꯥꯡꯂꯨꯞ ꯁꯥꯊꯧ ꯂꯨꯞꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤ ꯑꯁꯤꯒꯤ ꯚꯤꯖꯟ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠꯃꯛ ꯑꯣꯏꯔꯤꯕꯅꯤ나 ꯑꯁꯤꯒꯤ ꯁꯥꯍꯤꯠꯇ ꯊꯧꯕꯥꯡꯂꯨꯞ ꯁꯥꯊꯧ ꯂꯨꯞꯀꯤ ꯚꯤꯖꯟ ꯑꯃꯁꯨꯡ ꯃꯁꯤꯅ ꯀꯔꯤ ꯇꯧꯈꯤꯕ ꯇꯨꯡꯗ ꯀꯔꯤ ꯇꯧꯅꯤꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯁꯦꯡꯕꯗꯤ ꯁꯥꯍꯤꯠꯇ ꯊꯧꯕꯥꯡꯂꯨꯞ ꯑꯩꯈꯣꯏ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔꯁꯨ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯃꯣꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯇꯥꯃꯣ ꯁꯔꯁꯥꯡꯊꯤꯌꯥꯝ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯑꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅꯁꯨ ꯔꯤꯒꯥꯔꯗ ꯇꯧꯖꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯔꯁꯥꯟꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯨꯞ ꯑꯁꯤ ꯂꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯅꯍꯥ ꯑꯩꯈꯣꯏꯒꯤꯗ ꯅꯍꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩ ꯃꯇꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯀꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯀꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯂꯤꯇꯔꯦꯆꯔꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯊꯕꯛ ꯇꯧꯕꯗ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯅꯥꯏ ꯑꯩꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯒꯦꯟꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯆꯦꯐꯣꯡ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯄꯨꯊꯣꯛꯏꯕ ꯆꯦꯐꯣꯡꯁꯤꯗꯒꯤ ꯍꯧꯖꯔꯒ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯑꯩꯈꯣꯏ ꯁꯛꯂꯣꯟ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯈꯛꯇꯪ ꯐꯣꯀꯁ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯐꯣꯀꯁ ꯇꯧꯔꯒ ꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯐꯣꯡꯉꯒꯁꯨ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜꯁꯤ ꯌꯥꯎꯔꯀꯥꯟꯗ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯃꯤꯔꯣꯜꯁꯤꯡꯗ ꯃꯗꯨꯕꯨ ꯄꯥꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯥꯎꯠꯂꯨꯛ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯛꯂꯣꯟ ꯑꯁꯤ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯤꯡꯁꯤ ꯁꯛꯂꯣꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯅꯤꯄꯨꯔꯤ ꯃꯦꯒꯥꯖꯤꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯃꯦꯒꯥꯖꯤꯟꯒꯤ ꯀꯣꯄꯤ ꯑꯁꯤ ꯌꯧꯍꯟꯅꯕ ꯍꯣꯠꯅꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯆꯣꯏꯅ ꯈꯨꯟꯗꯥꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯕ꯭ꯔꯣꯗꯇ ꯁꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯁꯥꯝꯗ ꯑꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯃꯦꯔꯤꯀꯥꯗ ꯍꯧꯖꯤꯛ ꯀꯅꯥꯗꯥꯗ ꯇꯝꯃꯣꯍꯩ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯔꯣꯞꯇ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯇꯜ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯂꯨꯛꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡꯁꯦ ꯌꯥꯝ ꯄꯥꯛ ꯆꯥꯎꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯒꯥꯖꯤꯟꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯍꯟꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯛꯆꯕꯅꯦ ꯑꯗꯨꯒ
ꯆꯍꯤꯗꯤ ꯊꯧꯄꯥꯡꯂꯨꯞꯅ ꯍꯦꯛ ꯂꯤꯡꯈꯠꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯆꯨꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯇꯧꯕꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯏ ꯑꯩꯈꯣꯏꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ 2000 ꯀꯩꯅꯣꯗꯒꯤ ꯍꯧꯔꯀꯥꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯑꯁꯤ 2012ꯗꯒꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯜꯂꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯇꯧꯕꯁꯤ ꯁꯥꯊꯧꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯡꯊꯣꯛꯆꯈꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯍꯦꯛ ꯑꯣꯟꯊꯔꯛꯄ ꯆꯍꯤꯗ 2013ꯗ ꯑꯩꯈꯣꯏꯅ ꯁꯨꯏ ꯖꯦꯅꯦꯔꯤꯁ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗ ꯍꯥꯏꯅ ꯏꯃꯥ ꯂꯣꯟꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ 7 ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯈꯤꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯩꯍꯥꯎ ꯊꯥꯕꯝ ꯁꯔꯆꯟꯗ꯭ꯔꯗ ꯑꯩꯈꯣꯏ ꯁꯨꯏ ꯖꯦꯅꯦꯔꯤꯁ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯊꯤꯒꯠꯆꯔꯒ ꯁꯔꯚꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯟꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡ ꯑꯦꯛꯇꯤꯚꯤꯁꯁꯤꯡ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯛꯇꯤꯚꯤꯁꯁꯤꯡ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗ ꯑꯁꯤꯗ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯂꯦꯞꯇꯅ ꯄꯤꯔꯒ ꯂꯥꯛꯂꯤ ꯑꯩꯈꯣꯏ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯆꯨꯡꯈꯥꯝ ꯖꯁꯣꯕꯟꯗꯗ ꯑꯩꯈꯣꯏ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗ ꯄꯤꯈꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯁꯅꯥꯖꯥꯎꯕꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗꯇꯨ ꯑꯗꯨꯃꯥꯏꯅ ꯈꯨꯠꯁꯤꯟꯅꯖꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯄꯥꯡꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯃꯤꯅꯤ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯕꯕꯨ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤ ꯈꯪꯗꯦ ꯆꯣꯊꯦ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯔ ꯄꯥꯏꯇꯦ ꯑꯗꯒꯤ ꯆꯤꯔꯨ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯣꯟ ꯃꯌꯦꯛ ꯑꯣꯏꯅ ꯊꯑꯣꯏꯅ ꯂꯩꯇ꯭ꯔꯒꯁꯨ ꯃꯌꯦꯛꯇꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯅ ꯐꯥꯎꯅ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯈꯣꯏ ꯀꯜꯆꯔ ꯃꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗꯁꯤ ꯑꯩꯈꯣꯏ DL ꯀꯕꯨꯏꯗꯕꯨ ꯄꯤꯈꯤ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯂꯣꯟ ꯆꯥꯎꯈꯠꯅꯕ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯇꯧꯔ ꯂꯥꯛꯑꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯁꯤ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜड ꯄꯣꯏꯇ꯭ꯔꯤ ꯗꯦ ꯍꯥꯏꯅ ꯇꯧꯋꯦ ꯁꯩꯔꯦꯡ ꯏꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯔꯤꯑꯦꯝꯐꯁꯥꯏꯖ ꯇꯧꯕ ꯃꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯕꯗꯨ ꯁꯩꯔꯦꯡ ꯏꯕꯒꯤ ꯃꯔꯨꯑꯣꯏꯕ ꯁꯩꯔꯦꯡ ꯑꯗꯒꯤ ꯂꯤꯇꯔꯦꯆꯔꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯍꯟꯅ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯜꯂꯀꯥꯟꯗ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯂꯣꯟꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯜड ꯄꯣꯏꯇ꯭ꯔꯤ ꯗꯦ ꯇꯧꯕ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯏ ꯃꯁꯤ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯋꯥꯔꯜड ꯄꯣꯏꯇ꯭ꯔꯤ ꯗꯦꯁꯤꯗ ꯒꯣꯄꯥꯜ ꯁꯔꯃ ꯑꯦꯋꯥꯔꯗ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯤꯔꯒ ꯂꯥꯛꯂꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝꯒꯤ ꯐꯥꯎꯟꯗꯔ ꯍꯥꯏꯇꯥꯔꯦ ꯅꯩꯒꯥ ꯒꯣꯄꯥꯜꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜड ꯄꯣꯏꯇ꯭ꯔꯤ ꯗꯦꯒꯤ ꯑꯦꯋꯥꯔꯗ ꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜड ꯕꯨꯛ ꯗꯦ ꯍꯥꯏꯗꯅ ꯇꯧꯋꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯁꯦꯔꯤꯁꯇ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯋꯥꯔꯜड ꯕꯨꯛ ꯗꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯗ ꯇꯧꯋꯦ ꯑꯗꯨ ꯑꯦꯋꯥꯔꯗꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯑꯦꯋꯥꯔꯗ ꯑꯃ ꯊꯝꯃꯤ ꯀꯔꯤꯒꯤꯅꯣꯗ ꯑꯦꯋꯥꯔꯗꯁꯤ ꯄꯤꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯜꯆꯔꯒꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕ ꯑꯦꯟꯀꯔꯦꯖ ꯇꯧꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦꯅ ꯈꯟꯖꯕꯗꯒꯤ ꯋꯥꯔꯜड ꯕꯨꯛ ꯗꯦꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯁꯦꯡꯕꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯣꯕꯖꯔꯕꯦꯟꯁ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯔꯤꯅꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯗꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯁꯛꯅꯥꯏꯔꯕ ꯀꯌꯥꯅ ꯐꯣꯡꯗꯣꯛꯂꯝꯂꯕ
ꯑꯩꯈꯣꯏꯒꯤ ꯂꯩꯋꯥꯅꯦꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯋꯥꯔꯜ ꯕꯨꯛ ꯗꯦꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ DIPRꯒꯤ ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯥꯂꯀ꯭ꯔꯤꯁꯅꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯍꯩꯁꯅꯥꯝ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯦꯋꯥꯔꯗ ꯍꯥꯏꯗꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯋꯥꯔꯜ ꯕꯨꯛ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯍꯩꯁꯅꯥꯝ ꯕꯁꯟꯇ ꯀꯨꯃꯥꯔꯒꯤ ꯃꯅꯥ ꯑꯁꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦ ꯊꯥꯗꯁꯨ ꯑꯃꯨꯛ ꯃꯦꯒꯤ ꯇꯥꯡ 3ꯁꯤ ꯋꯥꯔꯜ ꯄ꯭ꯔꯦꯁ ꯗꯦ ꯋꯥꯔꯜ ꯄ꯭ꯔꯦꯁ ꯗꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯤꯕ ꯁꯥꯊꯧꯂꯨꯝꯅ ꯀꯔꯤꯒꯤꯗꯃꯛ ꯀꯣꯟꯁꯤꯜꯂꯒ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯑꯗꯨ ꯃꯦꯗꯤꯌꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯏꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯄꯕ꯭ꯂꯤꯛꯇ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕ ꯖꯔꯅꯦꯂꯤꯁꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯛꯈꯪꯕ ꯆꯨꯝꯃꯤ ꯑꯃꯗꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯂꯟ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯜꯂꯀꯥꯟꯗ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯋꯥꯔꯜ ꯄ꯭ꯔꯦꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯊꯤꯌꯥꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯔꯒ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯪꯎꯖꯝ ꯃꯙꯨꯃꯪꯒꯣꯜ ꯁꯪꯅꯥꯏꯔꯕ ꯖꯔꯅꯦꯂꯤꯁ ꯑꯁꯤꯗ ꯑꯗꯨꯃꯥꯏꯅ ꯄꯤꯖꯈꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯦꯞꯇꯕꯤ ꯃꯊꯪ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜꯒꯤ ꯁꯔꯨꯛ ꯑꯃꯅꯦꯅ ꯑꯗꯨꯝ ꯂꯧꯏ ꯀꯩꯅꯣꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯟꯇꯔꯗꯤꯁꯤꯄ꯭ꯂꯤꯅꯔꯤꯒꯤ ꯁ꯭ꯇꯗꯤꯁ ꯇꯧꯕ ꯃꯇꯝꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯦꯄ꯭ꯔꯣꯆꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗꯒꯤ ꯇꯧꯔꯒꯁꯨ ꯆꯠꯇ꯭ꯔꯤꯕ ꯂꯝꯕꯤꯗꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗꯨꯅꯤ ꯄꯥꯟꯗꯝꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯗꯒꯤ ꯂꯥꯛꯑꯒꯁꯨ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯍꯦꯟꯅ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯪ ꯇꯞꯄ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯗꯩ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯜꯂꯀꯥꯟꯗ ꯇꯧꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏ 2013ꯗꯒꯤ ꯍꯧꯅ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯇꯩꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯂꯣꯕꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯄꯨꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯊꯣꯃꯁ ꯆꯔꯆꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯗ꯭ꯔꯥꯏꯚꯤꯡ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯗ꯭ꯔꯥꯏꯚꯤꯡ ꯐꯣꯔꯁ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜꯁꯤ 2013ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯈꯤ 2013ꯗ ꯑꯩꯈꯣꯏꯒꯤ ꯁꯪꯅꯥꯏꯔꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯔꯇꯟ ꯊꯤꯌꯥꯝꯅ ꯑꯩꯈꯣꯏ ꯆꯤꯐ ꯒꯦꯁ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯛꯈꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯃꯊꯪ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯏ ꯃꯃꯥꯡ ꯆꯍꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯅꯤ ꯁꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡ ꯑꯩꯈꯣꯏ 2021ꯗꯤ ꯂꯣꯛꯗꯥꯎꯟꯒꯤ ꯈꯤꯇꯪ ꯀꯣꯝꯊꯣꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯈꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ 2018ꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯒꯣꯔꯃꯦꯟꯅ ꯁꯛꯈꯪꯂꯕ ꯑꯩꯈꯣꯏ ꯁꯥꯊꯧꯂꯨꯝꯅ ꯇꯧꯕꯤꯔꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯨꯅ ꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ 2018ꯗꯒꯤ ꯑꯩꯈꯣꯏ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯒꯣꯔꯃꯦꯟꯒ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯏ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯖꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯔꯥꯏꯇꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ USAꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯞ ꯅꯤꯀꯣꯂꯥꯏ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯀꯧꯖꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯇ꯭ꯔꯦꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯀꯅꯥꯅ ꯀꯔꯤ ꯏꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯀꯗꯣꯝꯗ ꯆꯠꯂꯤ ꯀꯥꯏꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯛꯅꯥꯏꯔꯕ ꯃꯄꯥꯟ ꯂꯝꯒꯤ ꯑꯏꯕꯁꯤꯡ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯀꯕꯤ ꯃꯂꯥꯌꯥꯂꯝ ꯄꯣꯏꯠ ꯑꯩꯈꯣꯏ ꯀꯕꯤ ꯀꯦ ꯁꯆꯤꯗꯥꯅꯟꯗꯟ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯤꯇꯔꯦꯆꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯄꯤꯁꯣꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯏꯝꯐꯥꯜ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯆꯗꯨꯅ ꯂꯥꯛꯂꯤ ꯂꯦꯞꯇꯅꯁꯨ ꯄꯥꯡꯊꯣꯛꯈꯤꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔ ꯑꯁꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯥꯊꯧꯂꯨꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ
ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯆꯪꯁꯤꯟꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 30 ꯑꯩꯈꯣꯏ ꯌꯥꯝꯅ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯅꯤ ꯏꯔꯥꯕꯣꯠ ꯗꯦ ꯍꯥꯏꯅꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯍꯣꯠꯅꯗꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯗꯦ ꯇꯧꯕ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ ꯀꯩꯅꯣꯗ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯣꯟ ꯑꯃ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯣꯔꯤꯔꯣꯜꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕꯁꯤ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯃꯣꯏꯗꯕꯅꯤꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯗꯦ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯅ ꯈꯟꯖꯕꯗꯒꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯣꯕꯖꯔꯚꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯁꯔꯗꯥ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯦꯋꯥꯔꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯅꯥ ꯑꯁꯤ ꯄꯤꯕ ꯍꯧꯋꯤ ꯃꯅꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯈꯣꯡꯕꯝ ꯔꯕꯤꯆꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯒꯤ ꯃꯤꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯑꯣꯏꯔꯒ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯕ ꯍꯧꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣই ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯣꯝꯍꯣꯟ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯟꯖꯣꯝꯍꯣꯟꯒꯤ ꯃꯤꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯔꯇꯟ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯑꯦꯋꯥꯔꯗ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯌꯦꯟꯖꯝ ꯕꯤꯖꯣꯏ ꯀꯨꯃꯥꯔ ꯑꯗꯒꯤ ꯑꯣꯖꯥ ꯔꯣꯕꯤꯅꯦꯁ ꯉꯥꯉꯣꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯤ ꯑꯦꯁ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯦꯋꯥꯔꯗ ꯄꯤꯔꯤ ꯃꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯁꯛꯅꯥꯏꯔꯕ ꯇ꯭ꯔꯥꯟꯁꯂꯦꯇꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯪ ꯊꯧꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯅꯔ ꯇꯧꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯦꯛꯅꯣꯂꯦꯖ ꯇꯧꯕ ꯑꯃꯗꯤ ꯔꯤꯀꯣꯒꯅꯤꯁꯟ ꯄꯤꯗꯕ ꯌꯥꯗꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯒ ꯑꯗꯨꯃꯥꯏꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯤꯖꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯄꯤꯈꯤꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯄꯥꯛꯇ ꯄ꯭ꯂꯦꯠꯐꯣꯝꯗ ꯄꯨꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯥꯊꯧꯂꯨꯛꯀꯤ ꯑꯩꯈꯣꯏ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ Thank you, Omar. ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯁꯥꯊꯧꯂꯨꯞꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯁꯦꯡꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯃꯗꯤ ꯇꯠꯇꯅ ꯂꯥꯛꯏꯀꯣ ꯀꯩꯅꯣꯗꯤ ꯑꯁꯨꯛ ꯐꯖꯅ ꯃꯊꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯗ ꯂꯣꯠ ꯑꯣꯐ ꯏꯚꯦꯟꯠ ꯕꯠ ꯗ ꯊꯤꯡ ꯏꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯅ ꯁꯪꯁꯊꯥꯟꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯑꯣꯏꯔꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯥꯊꯧꯂꯨꯞꯀꯨꯝꯕ ꯂꯅꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯄꯥꯕ꯭ꯂꯤꯛ ꯐꯟꯗꯦꯗ ꯅꯠꯇꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯒ ꯁꯤꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯛꯄꯁꯤ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯁꯥꯊꯧꯂꯨꯞꯀꯤ ꯇꯧꯔꯤꯁꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯩ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯒꯤ ꯈꯖꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯒꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ ꯑꯗꯨꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯥꯊꯧꯂꯨꯞꯀꯤ ꯇꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯁꯤꯟ ꯂꯥꯡꯕ ꯑꯁꯤꯒꯤ ꯍꯥꯎ ꯗ ꯃꯦꯀꯥꯅꯤꯖꯝꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯒꯤ ꯑꯩꯈꯣꯏ ꯂꯨꯞꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯀꯩꯅꯣꯁꯤꯡꯅꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯦꯡ ꯇꯦꯡꯕꯥꯡꯕ ꯀꯅꯥ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯟꯁ ꯑꯦꯟ ꯑꯥꯎꯠ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯗꯥꯏꯔꯦꯛꯂꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯐꯪꯅꯕ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯩ ꯀꯃꯥꯏꯅ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯊꯧꯔꯝꯁꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯅꯣ ꯍꯥꯏꯕꯁꯦ ꯍꯥꯎ ꯏꯖ ꯏꯠ ꯄꯣꯁꯤꯕꯜ ꯑꯁꯤꯒꯤ ꯀꯩꯅꯣ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯦꯇꯔ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯖꯦꯠ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯑꯗꯨꯒꯤ ꯕꯖꯦꯠꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯦꯐꯣꯡ ꯐꯣꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯁꯝꯅ TIPRꯅ
ꯑꯌꯥꯕ ꯑꯃ ꯄꯤꯔꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ DIPRꯗꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯌꯥꯕ ꯑꯃ ꯄꯤꯔꯀꯥꯟꯗ ꯒꯣꯔꯃꯦꯟ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯆꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯈꯪꯗꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯟ ꯄꯦꯖ ꯕꯦꯛ ꯄꯦꯖ ꯄꯩꯁꯥ ꯈꯔ ꯃꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯞꯄ ꯑꯗꯨꯒꯤ ꯒꯣꯔꯃꯦꯟꯒꯤ ꯔꯦꯠꯇꯨꯗ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯨꯄꯥ 10 ꯊꯥꯏ ꯂꯨꯄꯥ 10ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯗꯨꯒꯤ ꯚꯦꯂꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯑꯃ ꯂꯦꯞꯇꯕ ꯌꯥꯗꯕꯒꯤ ꯂꯦꯞꯄꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯆꯦꯐꯣꯡꯗꯨꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯡ ꯈꯪꯗꯦ ꯑꯗꯒꯤ ꯑꯦꯅꯤꯊꯤꯡ ꯀꯥꯟꯅꯕ ꯃꯌꯥꯝ ꯔꯤꯁꯔꯁ ꯑꯣꯏꯕ ꯄꯦꯄꯔ ꯃꯌꯥꯝ ꯑꯃ ꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯍꯥꯎꯁ ꯍꯣꯜ ꯃꯦꯒꯥꯖꯤꯟ ꯑꯣꯏꯅ ꯊꯝꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯅ ꯀꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯃꯦꯒꯥꯖꯤꯟꯗꯨ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯩꯈꯣꯏꯅ ꯂꯧꯔꯨꯔꯀꯥꯟꯗ ꯃꯣꯏꯅ ꯍꯥꯞꯄꯤꯔꯛꯄ ꯄꯩꯁꯥꯗꯨꯅ ꯆꯦꯐꯣꯡ ꯑꯁꯤ ꯐꯣꯡꯕꯒꯤ ꯄꯩꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯄ꯭ꯔꯣꯐꯤꯠꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯦꯒꯥꯖꯤꯟꯁꯤ 1000 ꯀꯣꯄꯤ ꯅꯝꯃꯒ ꯌꯨꯝꯊꯣꯡ 1000 ꯃꯦꯒꯥꯖꯤꯟꯁꯤ ꯌꯧꯈ꯭ꯔꯀꯥꯟꯗ ꯃꯗꯨꯗ ꯌꯥꯎꯕ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯔꯥꯏꯇꯤꯡꯁ ꯃꯌꯥꯝꯗꯨꯅ ꯃꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯃꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯅꯦꯅ ꯈꯟꯖꯔꯒ ꯑꯗꯨꯃꯥꯏꯅ ꯁꯪꯖꯤꯟꯖꯔꯛꯄꯅꯦ ꯑꯗꯨ ꯂꯦꯞꯇꯅ ꯍꯥꯏꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯁꯝꯅ DIPRꯒꯤ ꯈꯪꯗꯦ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈꯪꯗꯦ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯍꯥꯞꯄꯤꯔꯛꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯞꯄꯒꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯩꯈꯣꯏ ꯅꯣꯡꯃꯩꯀꯥꯞꯐꯝ ꯔꯃꯥꯅꯟꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯖꯣꯏꯟ CEO ꯑꯣꯏꯅ ꯂꯩꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯉꯣꯟꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯕꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯑꯗ ꯍꯦꯗ ꯑꯣꯏꯅ ꯄꯨꯔꯤꯕ ꯃꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯋꯦꯜ ꯋꯤꯁꯔꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯤꯡ ꯄꯟꯖꯗ꯭ꯔꯒꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯃꯦꯒꯥꯖꯤꯟ ꯐꯣꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯐꯣꯡꯕꯁꯦ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯣꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯄꯩꯁꯥ ꯑꯗꯨꯃꯨꯛ ꯆꯪꯕꯁꯦ ꯉꯁꯥꯏꯒꯤ ꯑꯦꯋꯥꯔꯗ ꯑꯃ ꯀꯠ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯗꯣꯅꯔꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯉꯣꯟꯗ ꯁꯝ ꯑꯦꯃꯥꯎꯟ ꯈꯔ ꯑꯩꯈꯣꯏꯉꯣꯟꯗ ꯗꯤꯄꯣꯖꯤꯠ ꯇꯧꯋꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯊꯝꯖꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯏꯟꯇꯔꯦꯁꯇꯨꯅ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯂꯨꯞ ꯃꯁꯦꯟ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯗ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯃꯤꯅꯤꯃꯝ ꯑꯦꯃꯥꯎꯟ ꯈꯔ ꯑꯩꯈꯣꯏ ꯂꯨꯞꯈꯤꯅꯦ ꯍꯥꯏꯗꯅ ꯑꯉꯝꯕꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯑꯣꯏꯕ ꯃꯔꯛꯇꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥ ꯄꯨꯊꯣꯛꯆꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯜꯐꯂꯦꯁ ꯁꯥꯔꯚꯤꯁ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯨꯔꯤꯕ ꯁꯝꯖꯤꯟꯖꯔꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯔꯁꯣꯅꯦꯜ ꯒꯦꯟꯒꯤ ꯅꯠꯇꯕꯤꯗ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯈꯔ ꯇꯧꯐꯝ ꯊꯣꯛꯏꯅ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯪꯁꯤꯟꯖꯔꯒ ꯁꯤꯜꯂꯒꯁꯨ ꯂꯥꯛꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯦꯇꯔ ꯕꯖꯦꯠꯀꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯅꯤꯍꯥꯎ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯋꯦꯜ ꯋꯤꯁꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯏꯚ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯃꯈꯣꯏ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯇꯪ ꯊꯥꯡꯗꯣꯛꯆꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯃꯈꯣꯏꯒꯤ ꯑꯦꯟꯀꯔꯦꯖꯃꯦꯟ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯈꯔꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯂꯥꯛꯏ ꯑꯗꯨꯒ ꯆꯥꯊꯣꯛꯂꯛꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯤꯁꯦꯟꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯇꯦꯕꯜ ꯀꯦꯂꯦꯟꯗꯔ ꯄꯨꯊꯣꯛꯑꯒ ꯂꯥꯛꯏ ꯇꯦꯕꯜ ꯀꯦꯂꯦꯟꯗꯔꯁꯦ ꯆꯍꯤ 2-3 ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯤꯚꯤꯡ ꯂꯤꯖꯦꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯔꯥꯏꯇꯔꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯜꯆꯔ ꯇꯧꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯀꯌꯥ ꯂꯩꯕꯥꯛꯁꯤꯒꯤ ꯄꯨꯕꯤꯔꯛꯂꯕ ꯃꯈꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯗꯦꯗꯤꯀꯦꯠ ꯇꯧꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣই ꯂꯥꯏ ꯌꯦꯛꯄꯒꯤ ꯂꯝꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯩꯈꯣꯏ ꯋꯥꯔꯜ ꯀꯦꯂꯦꯟꯗꯔ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯂꯥꯛꯆꯩ ꯍꯥꯏꯔꯤꯕ ꯋꯥꯔꯜ ꯀꯦꯂꯦꯟꯗꯔ ꯑꯁꯤ ꯍꯟꯗꯛ ꯆꯍꯤꯒꯤꯁꯨ ꯊꯦꯡꯕꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯩꯈꯣꯏ ꯂꯣꯟꯆꯤꯡ ꯇꯧꯔꯅꯤ ꯋꯥꯔꯜ ꯀꯦꯂꯦꯟꯗꯔ ꯑꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯕꯤꯡ ꯂꯤꯖꯦꯟꯁ ꯑꯩꯈꯣꯏ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯇꯦꯟꯇꯛꯄ ꯕꯥꯏꯑꯣꯗꯥꯇꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯣꯄꯤ 1000 ꯍꯦꯟꯅ ꯅꯝꯃꯒ ꯑꯩꯈꯣꯏ ꯂꯩꯖꯔꯦ ꯃꯁꯤꯃꯁꯨ ꯌꯥꯝ ꯊꯨꯅ ꯁꯥꯊꯧꯕꯝꯅ ꯂꯣꯟꯆ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ Thank you, Amarjit. ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯪꯁꯊꯥꯟ ꯑꯃ ꯂꯨꯞ ꯑꯃ ꯇꯁꯦꯡꯅ ꯀꯃꯥꯏꯅ ꯔꯥꯟ ꯇꯧꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦ ꯃꯔꯤꯛ ꯆꯨꯝꯅ ꯑꯁꯤꯒꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯣꯁ ꯑꯣꯏꯕ ꯑꯗꯨꯒꯤ ꯇꯠꯇꯅ ꯀꯩ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯊꯝꯕꯁꯦ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯕꯛ ꯑꯃꯅꯤ is not easy job ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯑꯃꯨꯛꯈꯛ ꯇꯧꯕꯗꯨꯅ ꯑꯃꯅꯤ ꯆꯍꯤꯒꯤ ꯀꯟꯇꯤꯅ꯭ꯌꯨꯂꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯂꯤꯠ ꯐꯦꯁꯇꯤꯚꯦꯜ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯗꯦ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ संस्थानꯁꯤꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯊꯧꯂꯨꯞꯀꯨꯝꯕ ꯑꯇꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯨꯞ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯈꯣꯔꯤꯔꯣꯜ ꯑꯃꯗꯤ ꯑꯇꯩ ꯂꯨꯞꯁꯤꯡꯁꯤꯒꯤ इचंग थौना कई गवर्नमेंट मतें याद्रगसु नत्रगना कनोगी इंटरनेशनल हाते मपान की फंडिंग लेत्रगसु कोई इसा इसा द लेरिबा कोई नंगम बखजितन पुथोकचरगा तौबा याबद यामना हेना चावना इज नॉट लाइक ए कोई दिल्ली द बॉम्बे द नत्रगना न्यूयॉर्क द तौदुमाय मक तौद्रगसु कोई ओइबा मवोंग द खरा फजना तौना पुथोरकपसि यामना थागतनिंगायनि अमकसु हना थागतचरी मथंगदसु सातौलुक सिगुंबा थबक थौरम मयाम सिंगसे जक्सन बिरकनी हाइबदुगी थाजब थमजरी तो होजिक मतमसु यामना होरे अराउंड कोई पुंग अममु फारक तौरे अखोगी वारी केनो तौरकपसे असिगैसिगा अई मथंगदा केनोदा मु लाक्चरगे अखोई लोकटाक फोकलोर म्यूजियम से सिसु यामना चौबा थौदांग हेना लवी मरमदी लायेकपगी लमदा लैबा मसिंग असुम अखोई सुम उजै खंगजै अमसुम थेंगनजै बांग्लादेशतसु ओरो इंडियादसु ओरो अदुगा लोइना लायेकपसिंग सिगी माइकैदगी मसागी म्यूजियम अयाम्बा तौनबा ꯃꯌꯥꯝꯅꯗꯤ ꯉꯝꯗ꯭ꯔꯁꯨ ꯑꯃꯅꯤ as an example ꯑꯩꯈꯣꯏ RKCS ꯀꯤ ꯒꯦꯂꯔꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯕ ꯑꯁꯨꯃꯥꯏꯅ ꯁꯦꯜꯐ ꯀꯩꯅꯣ ꯑꯣꯏꯅ ꯏꯁꯥꯅ ꯀꯩꯅꯣ ꯑꯣꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯃꯇꯥꯡꯁꯦ ꯈꯖꯤꯛꯇꯪꯕꯨꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄꯒꯤ ꯋꯥꯔꯤꯕꯨꯗꯤ ꯈꯖꯤꯛꯇꯪ ꯊꯝꯕꯤ ꯑꯗꯨꯒꯤꯗꯨ ꯅꯥꯊꯩꯅ ꯊꯝꯃꯒ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯃꯥꯏꯅ म्यूजियम अमा रान तौगनी नत्रगना तौनी नत्रगना करी करम खल्लिबा अदुगैदि इन्स एंड आउट हाइतारेको ngसाइगी पोचै सिंग नत्रगा कलेक्शन सिंग छि थम्मगा नत्र पुसलगा मथम थम्मगसु यादे देयर इज समथिंग यू नो द टेक्निकल ओइबा केनो खरसु लई थबक खरा लई अदे मदुगी स्किल डेवलपमेंट अदुगी के हाते तौदो याद्रबा मागी मचंग खरा लईबदु असि सिंग सि कमाइना क्रम हाइना तुंग कोइना थमदबा यादे ना थमगनी हाइना खनबा अबदुसुंग अदुगी दुमाइना तौबा तारगदे हाउ अदुगी मेकानिज्म अमसु लईको प्रोसेस हाइगद्रा मेकानिज्म हाइगद्रा मदुगी केनो हाइगद्रा कोइगी या काइंड ऑफ मेथड असि मतांसु खसिंग थमबिरम कोइ लोकटाक फोकलोर म्यूजियम सि मतांसि हाइबिउ म्यूजियम सि मियोबगी सिविलाइजेशन की मागी फाउंडेशन हाइतारे म्यूजियम सि असुकी मतिंग मरु ओइ म्यूजियम सि मरु ओइ हाइजना अखोइ मरु ओइना अखोइ फोकलोर म्यूजियम की करी आइडिया सि अई मणिपुर यूनिवर्सिटी दा PhD ग्रेजुएशन तौजरमी अदुगा फोकलोर की करी की मतांग सिदा अखोइ ओजा प्रोफेसर मनी मैथै माका नंगना लोइना तिनरुबदगी असिमदी फोकलोर की करी की आइडिया वकलोन ओरल लिटरेचर की पोची खरा दाइना लाखी दुगा आइगी ngसाइगी अगांग ओइनाइदगी आइना पामजरगा लाखिबा म्यूजियम युमदा होम म्यूजियम अमा थमनिंगबै वकलोन सिदि अदुगी नति आई पामजर लाखि हाइतारे मरोइना आइगी बजी पोपा अखोइ इपुबो अखोइ ग्रैंडफादर सि मासु यामना वाना नहौजरै अदुगा मासि ngaमिनि अखोइ थांगदा लैबसि almost 80% दी अखोइ nga फारा कांदा मसा मसु सिंगसि तमनबा मिरक तिनबा होना जबा याम वाना पुंसी हिंगबा दुगुंबा याम अमा लै अखोइ सिंगदुना सिजिनरंबा पोचैसि मतमगी मतुंगिना ngasiदी अदुगुंबा पोचै मयाम असि अखोइना हंगुबदा अखोइगी अगांगसिंगदा सबना हाइबा मतमदा मधु अयाबना खंगद्रे हाइतारे almost 90% अमदा खंगद्रे ममिंग द कोनाना मसक सि मांगसिल हाइतारे
ꯑꯗꯨꯗꯤ ꯑꯥꯐꯇꯔ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯔꯣꯜ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯔꯨꯠꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯡꯗ ꯀꯃꯥꯏꯅ ꯇꯥꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔꯁꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯡꯂꯥꯡꯄꯝ ꯒꯣꯔꯆꯟꯗ꯭ꯔꯅ ꯄꯤꯄꯜꯁ ꯃ꯭ꯌꯨꯖꯤꯌꯝ ꯀꯛꯆꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯑꯟꯗ꯭ꯔꯣꯗ ꯑꯣꯖꯥ ꯃꯨꯇꯨꯋꯥ ꯕꯍꯥꯗꯨꯔꯅ ꯃ꯭ꯌꯨꯖꯤꯌꯝ ꯇꯧꯔꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯈꯣꯏꯔꯦꯟꯊꯥꯛꯇ ꯀꯣꯝ ꯀꯜꯆꯔꯦꯜ ꯔꯤꯁꯔꯁ ꯁꯦꯟꯇꯔ ꯍꯥꯏꯅ ꯑꯆꯣꯝ ꯀꯣꯝꯅ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯀꯣꯝ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯌꯝ ꯇꯧꯔꯤ ꯔꯤꯁꯦꯟꯠꯂꯤ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯌꯥꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯑꯣꯜꯃꯣꯁ 10 ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯇꯥꯔꯦ ꯏꯊꯅꯤꯛ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃ꯭ꯌꯨꯖꯤꯌꯝꯈꯔ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅꯒ ꯐꯟꯗꯤꯡ ꯇꯧꯔꯒ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯒꯣꯔꯃꯦꯟꯗ ꯐꯟꯗꯤꯡ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯒꯤ ꯃꯇꯦꯡ ꯅꯤꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯐꯥꯎꯟꯗꯔ ꯑꯣꯏꯖꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗ ꯊꯝꯕꯗ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯀꯥꯟꯗ ꯊꯝꯕꯗ ꯇꯉꯥꯏ ꯐꯗꯅ 1000 ꯀꯂꯦꯛꯁꯟꯒꯤ ꯃꯌꯥꯗꯗꯤ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯟꯖꯕ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯌꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯃꯤꯡ ꯈꯛꯀꯤ ꯒꯣꯔꯃꯦꯟꯒꯤ ꯐꯟꯗꯤꯡ ꯇꯥꯟꯅꯕ ꯌꯥꯅꯕ ꯒꯣꯔꯃꯦꯟꯅ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯃ꯭ꯌꯨꯖꯤꯌꯝ ꯇꯧꯖꯕ ꯅꯠꯆꯗꯦ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯀꯁꯇꯗꯤꯌꯟ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤ ꯑꯩꯈꯣꯏ ꯐꯤꯁꯤꯡ ꯀꯝꯃꯨꯅꯤꯇꯤ ꯈꯛꯀꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯀꯤ ꯂꯟ ꯑꯃ ꯑꯣꯏꯍꯧꯅꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯂꯦꯞꯇꯅ ꯀꯂꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯇꯨꯡꯗ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯑꯩꯈꯣꯏ ꯐꯖꯅ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ DPR ꯈꯪꯗꯦ ꯁꯦꯝꯃꯀꯥꯟꯗ ꯊꯥꯔꯀꯥꯟꯗ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯔꯣꯜ ꯀꯌꯥ ꯂꯩꯍꯧꯅꯕ ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃꯗ ꯊꯝꯅꯤꯡꯕꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗ ꯐꯟꯗꯤꯡ ꯀꯩꯀꯥ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯥꯊꯧꯅ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯀꯥꯟꯗ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯁꯤꯟꯈꯤ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯈꯣꯔꯖꯩ ꯂꯨꯞꯀꯁꯨ ꯑꯩꯈꯣꯏ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯁꯤꯜꯂꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯕ ꯃꯌꯥꯝꯁꯤꯡꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇ ꯉꯥ ꯐꯥꯔꯒ ꯍꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯗ ꯂꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯉꯥꯃꯨ ꯂꯨ ꯉꯄꯥꯏ ꯂꯨ ꯄꯣꯔꯣꯝ ꯂꯨ ꯂꯨꯆꯥꯎꯒ ꯍꯥꯏꯕꯅꯆꯤꯡꯕ ꯂꯨꯗꯇ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡ ꯅꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯍꯣꯡꯉꯛꯄ ꯑꯗꯒꯤ ꯉꯥ ꯐꯥꯖꯤꯜꯂꯛꯇꯕ ꯑꯗꯩ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯃꯤꯡ ꯇꯧꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯦꯇꯜ ꯔꯤꯌꯔꯤꯡ ꯇꯧꯕ ꯁꯨꯝꯕꯗ ꯂꯣꯏꯅ ꯁꯤꯐ ꯇꯧꯈꯤꯕ ꯉꯥ ꯐꯥꯕꯒꯤ ꯁꯤꯟꯐꯝꯁꯤꯗꯤ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯡ ꯆꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯊꯥꯏꯅ ꯁꯤꯖꯤꯟꯅꯕꯗꯨ ꯍꯧꯖꯤꯛ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇꯕ ꯍꯥꯏꯗꯤ ꯆꯨꯅꯔꯛꯇꯕ ꯉꯥ ꯐꯥꯕ ꯉꯝꯃꯛꯇꯕ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯛꯅꯤꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯊꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕꯁꯤꯡꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 50 100 ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣই ꯐꯤꯁꯤꯡ ꯕꯥꯁꯀꯦꯠ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯁꯤꯡ ꯇ꯭ꯔꯦꯞ ꯃꯌꯥꯝ ꯑꯃ ꯉꯥ ꯐꯥꯕꯗ ꯂꯨ ꯂꯥꯡ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯥ ꯌꯥꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯆꯩ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯅꯕ ꯍꯣꯠꯅꯩ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯌꯨꯔꯦꯠ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯃꯥꯡꯍꯟꯗꯅ ꯊꯝꯒꯅꯤ ꯗꯤꯀꯦ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯀꯧꯔꯀꯥꯟꯗ ꯃꯁꯤ ꯀꯦꯃꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯀꯥꯟꯗ ꯇꯨꯡ ꯀꯣꯏꯅ ꯊꯝꯅꯕ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯌꯝꯁꯤꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯥꯒꯤ ꯕꯤꯜꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯥꯔꯣꯜ ꯀꯔꯤ ꯀꯔꯥꯁꯤꯁꯨ ꯐꯖꯅ ꯌꯦꯡꯉꯒ ꯆꯍꯤ ꯈꯔꯁꯤꯗ
ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯑꯣꯏꯕꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯗꯨ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯂꯀꯥꯟꯗ ꯇꯨꯡ ꯀꯣꯏꯅ ꯃꯁꯤ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯡꯗ ꯑꯆꯧꯕ ꯅꯣꯂꯦꯖꯀꯤ ꯄꯨꯈꯩ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯅꯤꯡꯉꯤ ꯑꯗꯨꯒ ꯍꯣꯠꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯝꯃꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯍꯤ ꯈꯔꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯛꯇꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯒꯦꯂꯔꯤ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯒꯦꯂꯔꯤ ꯑꯃꯁꯨ ꯊꯝꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯂꯤꯖꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯏꯇꯤꯍꯥꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯐꯖꯔꯕ ꯂꯦꯟꯁꯀꯦꯞ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯐ꯭ꯂꯣꯔꯥ ꯑꯦꯟ ꯐꯣꯅꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯕꯥꯔꯗꯁꯤꯡꯒꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯎꯆꯦꯛꯁꯤꯡꯒꯤ ꯀꯔꯤꯁꯤꯡꯒꯤ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯄꯦꯟꯇꯤꯡꯒꯤ ꯊ꯭ꯔꯨꯗ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜꯒꯤ ꯊ꯭ꯔꯨꯗ ꯈꯪꯗꯦ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ 3D ꯐꯣꯔꯃꯦꯠꯇ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯇꯧꯔꯤ ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯦꯛ ꯄꯨꯅꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯤꯖꯤꯇꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯁꯨ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯤ ꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝ ꯈꯛꯇ ꯅꯠꯇꯅ ꯄꯤꯄꯜꯁ ꯃ꯭ꯌꯨꯖꯤꯌꯝ ꯀꯛꯆꯤꯡ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯌꯝ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯒꯤꯁꯨ 3D ꯐꯣꯔꯃꯦꯠꯇ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛ ꯑꯩꯈꯣꯏꯒꯤ ꯉꯥ ꯍꯥꯞꯅꯕ ꯑꯗꯒꯤ ꯂꯨꯄꯥꯛ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏ ꯆꯩꯔꯣꯡ ꯑꯗꯒꯤ ꯐꯧꯏꯟꯊꯣꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯀ꯭ꯔꯤ ꯅꯨꯡꯒꯤ ꯆꯀ꯭ꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯔꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯕꯥꯁꯀꯦꯇ꯭ꯔꯤ ꯑꯥꯏꯇꯦꯝ ꯀꯦꯟ ꯑꯦꯟ ꯕꯦꯝꯕꯨꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯀꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯀꯂꯦꯛꯁꯟꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯊꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯗꯣꯅꯦꯠ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯊꯪ ꯃꯊꯪ ꯀꯂꯦꯛꯁꯟꯁꯨ ꯂꯦꯞꯇꯅ ꯇꯧꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤꯁꯤꯡꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯑꯩꯈꯣꯏ ꯅꯣꯂꯦꯖꯀꯤ ꯄꯨꯈꯩ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯤꯒꯤ ꯑꯆꯧꯕ ꯑꯦꯁꯦꯠ ꯑꯃ ꯑꯣꯏꯍꯧꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯂꯣꯛꯇꯥꯛ ꯃꯥꯏꯀꯩꯗ ꯐꯣꯛꯂꯣꯔꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯂꯩꯍꯧꯅꯕ ꯑꯗꯨꯒ ꯃꯤꯌꯥꯝꯗꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯄꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯔꯤꯕ ꯍꯥꯏꯇꯥꯔꯦ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯂꯤꯕ ꯃꯌꯥꯝꯅ ꯉꯛꯅ ꯎꯔꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛꯁꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯑꯦज ꯑꯦ ꯄ꯭ꯔꯣꯐꯦꯁꯟ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛꯁꯨ ꯅꯩꯅꯕ ꯋꯤꯛꯂꯤ ꯑꯣꯔ ꯃꯟꯊꯂꯤ ꯑꯁꯨꯝ ꯇꯣꯛꯇꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯉꯁꯥꯏꯒꯤ ꯁꯥꯊꯧꯂꯨꯛꯀꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯕ ꯁꯥꯏꯠꯇꯒꯤ ꯀꯖꯩꯂꯨꯞꯀꯤ ꯂꯨꯞ ꯑꯃꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯐꯝ ꯄꯨꯕꯤꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯥꯎ ꯌꯨ ꯃꯦꯅꯦꯖ ꯗ ꯇꯥꯏꯝ ꯑꯗꯨꯗꯩꯗꯤ ꯑꯁꯤ ꯀꯩꯅꯣꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯂꯥꯛꯆꯒꯅꯤ ꯑꯗꯨꯒ ꯑꯁꯤ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯃꯔꯖꯤꯠꯇ ꯃꯇꯝ ꯈꯤꯇꯪ ꯂꯧꯔꯒ ꯑꯩ ꯈꯪꯗꯦ ꯅꯥꯀꯟꯗ ꯑꯗꯣꯝꯒꯤ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯀꯤ ꯀꯩꯅꯣꯗꯨ ꯂꯩꯔꯒꯗꯤ ꯑꯗꯨ ꯂꯧꯁꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕꯗ ꯇꯧꯔꯒ ꯂꯧꯁꯟ ꯑꯩꯈꯣꯏ ꯁꯩꯔꯦꯡꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯥꯅ ꯃꯌꯥꯝꯁꯦ ꯁꯨꯝ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯏꯟꯇꯔꯇꯦꯟꯁꯨ ꯇꯧꯕ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯌꯦꯡꯕꯤꯔꯛꯇꯨꯅ ꯀꯩꯅꯣ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯗꯨꯒꯤ ꯂꯥꯏꯛ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯕꯨ ꯊꯧꯒꯠꯄꯤꯕ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯣꯖꯥ ꯁꯣꯅꯥꯇꯟ ꯍꯥꯃꯣꯝ ꯅꯥꯃꯔꯨꯝ ꯁꯣꯡꯀꯣꯔ ꯅꯁꯨ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯒꯤꯗꯤ ꯑꯣꯔꯁꯟꯒꯤ ꯋꯥꯔꯤꯗꯤ ꯄꯜꯂꯦ ꯑꯗꯩ ꯔꯘꯨꯃꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤꯅꯤ ꯑꯩꯈꯣꯏ ꯁꯤꯠꯆꯔꯗꯒꯤ ꯑꯣꯖꯥ ꯔꯘꯨꯃꯅꯤꯁꯨ ꯌꯦꯡꯖꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯒꯨꯅꯆꯟꯗ꯭ꯔ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯌꯥꯝꯕꯨꯡ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯒꯨꯅꯆꯟꯗ꯭ꯔꯁꯨ ꯂꯩꯔꯤ ꯁꯣ ꯗꯦꯔ ꯏꯁ ꯑ ꯂꯣꯠ ꯑꯣꯐ ꯄꯤꯄꯜ ꯑꯥꯔ ꯋꯥꯆꯤꯡ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝꯅ
ꯑꯩꯈꯣꯏ ꯑꯃꯔꯖꯤꯠꯀꯤ ꯄꯥꯎ ꯑꯃꯔꯖꯤꯠꯀꯤ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯇꯥꯔꯒ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯁꯣꯏꯗꯅ ꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯝꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯃꯔꯖꯤꯠꯀꯤ ꯁꯩꯔꯦꯡ ꯈꯔ ꯇꯥꯕꯤꯁꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯏꯁꯥꯗ ꯂꯩꯔꯗꯤ ꯁꯩꯔꯦꯡ ꯑꯩꯈꯣꯏ ꯆꯤꯟꯐꯥ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯏꯔꯤꯛ ꯌꯦꯡꯉꯒ ꯄꯥꯕꯁꯨ ꯌꯥꯅꯤ ꯁꯩꯔꯦꯡ ꯑꯃꯅꯤꯇꯪ ꯄꯥꯝꯖꯕ ꯁꯩꯔꯦꯡ ꯈꯔ ꯍꯣꯏ ꯑꯗꯨ ꯁꯨꯝ ꯂꯧꯕꯤꯌꯨ ꯀꯥꯏꯗꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯌꯦꯡꯉꯤꯁꯤ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠꯅꯤ ꯁꯩꯔꯦꯡ ꯏꯕ ꯑꯃꯁꯨꯡ ꯁꯩꯔꯦꯡꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯅꯩꯅꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯃꯃꯤꯡ ꯂꯩꯔꯕ ꯅꯍꯥ ꯑꯣꯏꯔꯕ ꯀꯩꯅꯣꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥ ꯑꯣꯏꯔꯕ ꯑꯏꯕ ꯑꯃꯅꯤ ꯑꯃꯔꯖꯤꯠꯀꯤ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯈꯔ ꯃꯌꯥꯝ ꯇꯥꯕꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯑꯃꯔꯖꯤꯠꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯁꯝꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯣꯝ ꯍꯤꯁ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯉꯁꯥꯏꯒꯤ ꯐꯣꯛꯂꯣꯔ ꯂꯣꯛꯇꯥꯛ ꯐꯣꯛꯂꯣꯔ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗꯤ ꯁꯥꯇꯣꯂꯨꯛꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯋꯥꯍꯩ ꯃꯌꯥꯝ ꯇꯥꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯈꯣꯔꯖꯩꯗꯒꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯕꯤꯔꯁꯤ ꯊꯦꯡꯛ ꯌꯨ ꯑꯃꯔꯖꯤꯠ ꯑꯩ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯨꯝ ꯄꯥꯖꯔꯒꯦ ꯑꯩ ꯍꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯃꯅꯝ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ 2013ꯗ ꯐꯣꯡꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯗ ꯁꯩꯔꯦꯡ ꯑꯇꯦꯟꯕ ꯑꯃꯈꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯒꯦ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯄꯨꯟꯁꯤ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯦ ꯁꯩꯔꯦꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯌꯨꯋꯔꯁꯤꯡ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ ꯑꯋꯥꯕꯗꯤ ꯄꯨꯟꯁꯤꯕꯨ ꯃꯆꯨ ꯂꯣꯛꯂꯤꯕ ꯈꯥꯝꯕꯤ ꯃꯩꯔꯤꯅꯤ ꯅꯨꯡꯉꯥꯏꯕ ꯃꯥꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯗꯨꯅꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯜꯂꯤꯕ ꯃꯇꯝꯒꯤ ꯇ꯭ꯔꯦꯟꯅ ꯄꯟꯊꯨꯡ ꯌꯧꯅꯕ ꯊꯧꯕꯗ ꯄꯦꯁꯦꯟꯖꯔ ꯑꯣꯏꯔꯨꯕꯗꯅꯤ ꯄꯨꯟꯁꯤꯅ ꯅꯪꯍꯧꯗꯦ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯀꯌꯥꯗꯤ ꯌꯦꯡꯂꯤꯉꯩ ꯈꯜꯂꯤꯉꯩ ꯊꯣꯡꯅꯥꯎꯗ ꯎꯔꯤꯕ ꯇꯥꯏꯕꯪ ꯁꯤꯅ ꯑꯍꯥꯟꯕ ꯁꯩꯔꯦꯡꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯁꯩꯔꯦꯡ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯅꯁꯨ ꯔꯦꯗꯤꯑꯣꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯁꯨ ꯅꯍꯥꯔꯣꯜ ꯈꯣꯟꯖꯦꯜ ꯊꯧꯔꯝꯗ ꯁꯩꯔꯦꯡ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯁꯩꯗꯦꯟꯅꯕꯒꯤ ꯊꯧꯔꯝꯁꯤꯡꯗꯁꯨ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯖꯤꯔꯪꯒꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯅꯣꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯕꯔꯗ ꯀꯔꯤꯗ ꯄꯥꯎ ꯑꯗꯨꯒ ꯇꯤꯚꯤꯗ ꯀꯔꯤꯗ ꯎꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯈꯛ ꯐꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯥꯏ ꯀꯖꯤꯔꯪꯒꯥꯗ ꯑꯩꯈꯣꯏꯒꯤ ꯁꯗꯥꯟꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯃꯨ ꯒꯟꯙꯥ ꯐꯥꯕꯒꯤ ꯑꯗꯨꯒ ꯏꯚꯟ ꯑꯐ꯭ꯔꯤꯀꯥꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁꯃꯨ ꯒꯟꯙꯥ ꯃꯌꯥꯒꯤ ꯃꯆꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯊꯦꯡꯅꯔꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯩꯔꯦꯡ ꯃꯆꯤ ꯐꯛꯈ꯭ꯔꯕ ꯔꯥꯏꯅꯣ ꯇꯠꯇꯅ ꯆꯦꯜꯂꯤ ꯏꯅ ꯂꯧꯈꯣꯡ ꯑꯣꯏ ꯀꯖꯤꯔꯪꯒꯥꯒꯤ ꯇꯨ ꯈꯣꯡꯁꯤꯡ ꯇꯩꯗꯨꯅ ꯂꯩꯍꯧꯔꯤ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯑꯁꯪꯕ ꯑꯌꯨꯛꯀꯤ ꯍꯨꯝꯅꯧ ꯃꯇꯣꯜꯁꯤꯡꯗ ꯃꯆꯤ ꯑꯃꯒꯤꯗꯃꯛ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯅꯤꯡꯇꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯈꯤꯗ꯭ꯔꯕ ꯔꯥꯏꯅꯣ ꯃꯍꯥꯛꯀꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯨꯝ ꯂꯩꯔꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ꯃꯅꯤꯡ ꯇꯝꯂꯕꯗ ꯁꯗꯥꯟꯕꯁꯤꯡꯅ ꯀꯧꯔꯤ ꯈꯨꯂꯥꯝ ꯇꯣꯏꯅꯗꯤ ꯂꯝꯀꯣꯏꯕꯁꯤꯡꯕꯨ ꯀꯖꯤꯔꯪꯒꯥꯅ ꯑꯁꯨꯝꯅ ꯌꯦꯠꯄꯤꯔꯕ ꯔꯥꯏꯅꯣ ꯁꯥꯒꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯋꯥꯀꯠ ꯇꯥꯕꯤꯅꯕ ꯈꯪꯕꯤꯅꯕ ꯂꯩꯇꯅ ꯂꯥꯎꯖꯩ ꯂꯣꯜꯂꯨꯗꯅ ꯊꯣꯛꯉꯝꯗꯕ ꯃꯔꯣꯜ ꯃꯇꯥꯡꯁꯤꯗ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯃꯇꯪꯒ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡ ꯚꯔꯥꯒꯤ ꯌꯨꯝꯗ ꯀꯨꯏꯔꯦ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯔꯛꯂꯤꯕ ꯀꯨꯏꯔꯦ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯃꯨꯝꯕꯥꯏꯗ ꯑꯃꯨꯛ ꯀꯣꯜꯀꯇꯥꯗꯁꯨ ꯆꯦꯟꯅꯥꯏꯗꯁꯨ ꯊꯨꯡꯂꯨꯔꯦ ꯂꯩꯔꯨꯔꯦ ꯃꯐꯝ ꯍꯣꯡꯗꯨꯅ ꯄꯩꯁꯥ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯦ ꯑꯔꯕꯇꯁꯨ ꯆꯍꯤꯕꯨ ꯐꯅ ꯌꯥꯝꯂꯝꯂꯦ ꯅꯨꯄꯤꯁꯨ ꯊꯤꯔꯦ ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯚꯔꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤ
Imphal bara ngakta ngaikre yum pumnama. Yumbusu mitopsu amatu oikre. Aisu masu misu mathau yamna sinnai. Lekai kananu khangnade. Yumtham naba kananu changnade. Apartment house, corporate building, hotel ngakta. Layeng sangna yumgumna sanakre. Amambada paisa tungsinai. Arangba kudok kuzi itphang lepsinai. Aigi nupigi ichagi. Kana uba ngamlakte. Palem panthau nathainai. Nongmadi yumda hangani. Ithoklamdana migi yumgi bara. Numina chingya thangwada. Atubu. Laihaude karisu sana petheldagi. Palemgini haina panthawgini haina. Siwada saying silusinjare. Thank you, thank you. हमको हन्ना थागचरी तसेंगना अखोई ngसाइगी कई हाते एनो ओइबो कोई ताइबंगी हाते इन प्रैक्टिकल वर्ल्ड तक हमको कोई मंगी वर्ल्ड हाते ताइब कोई नुक साइरेंगी नुक सिरबा कइनोगी मालेमो नुक कोई हाक तथा जरूरे हाक संगठन लुरे so हमको कोई कइनोगी द लासी so very beautiful words sigi fajaraba wahi mayam amasung akoigi kabi amagi thamoi nung da phaurakpa asu natraba akoigi jiba amagi tamak koi thamoi nung da phaurakhiba keno sing seri amona puthurokpa da sengna thamoi hui haitare amukasu hana thagachari koi tongrom amorjit juba puraskar phangkhraba amangai da yamna matam si sang amne mayam su kauthokna ma yai adu amkongsu hana nisingjari ta tongrom amorjit mahak juba puraskar phangkhraba aiba amani serangba amani amasung aduga loina na sina mamangai din adugi matungda sagi imphal gi kai hatare yamna isang thawraba sathau luk kisu president oriba aduga loina loktak ki folklore museum gi su founder director founder keno su oina thopu biriba adugi oina thawram kya thok biriba koigi naha oiraba aiba amata natana aiba tanatana koigi asigumba art amadi koigi khunai gi thawram kya da sanction la iba ha amani kasu hanna ikai kumdo uchari engriba mayamusu aina imergi makaidagi koigi kahta sigumba thawram si matang koi pusanduna laksegani asu saru yabina ba nisingjari kari gumba koigi wahaiwata amasung koi na haibada committee launch ko no panale bina mamangi so haja kai ma soy ngam jaro ga su bina ba nisingjari aduga loina na koi manipuri mirror team gi koi background da lei diba technical assistant piriba amadi editor oriba koi admin level da leiba kono mo soina ikai kumda ba amasung tolma kang uchari aduga loina mapan lamda leiraga so koina khalitang hona jabada Bangladesh, Manipur, Assam, Tripura, amadi ate lamdasu leiriba koigi mayamna sagot pirakpa amasung pungning changhin birakpa se tasengna thagachaning ai ni si yamna koigi oina di kai hata it's give me a lot of kai hata koi hingbagi ngai ba kaino mo so koi kaino da lei koigi manungda koi report sam report koi Manipuri Mirror gi editor suni mahak ki hajaraba nungsiraba kaino mo su comment mo su lei kontok mak na lantok pa sereng tablet nungai na hawari ba marjit na pai ba sagatri ba thodang kaya si yamna maru oi generation amagi idol oi ba yaro figure ama oi bani sum haidai dolen kai oja sanatan hamom na su amutang pabi oja haina koi anyway ngasi matam su thieng ramina sereng gi kaino sidi asida sum lo senjarage adu hujik mathangda koi lo selak su oina around 1 hour 20 minutes mo koi phare to aji kaina amorjit ta khaliktang masagi oiba koi tungi oi tung haibadi future plan natragna vision isagi oiba vision aduga loina na hogi samnari organization sing chigi chu kari karam tawning ba adegi hogula iba na haron akoi gi tung dala iba makoi gi amasung ahalaman sing da kari haning ba sigi matang na su isagi oiba wahai khatan thamina ba sing jari amorjit Nawai ngasi Manipuri Mirror gi sigumba discussion asida so yawa phangjaduna punungda phawba thengasarapa punsigi experience kara mayamna punda akoi phawdamjaba si sutimati nungai hadak sahi si tasengmadi mamang sahi dai leir ama phonggena thorang tukjarambani aduga hadak sahi di akoi na thenga dabida ai leir ama phonggena thorang tukjari sayeng moigani aduga sayeng si adum kara adum
ꯏꯕꯁꯤ ꯄꯥꯝꯖꯩ ꯁꯩꯔꯦꯡꯁꯤꯁꯨ ꯑꯁꯨꯝ ꯏꯒꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯃꯆꯥꯁꯨ ꯑꯗꯨꯝ ꯑꯩ ꯈꯔ ꯏꯖꯕ ꯂꯩ ꯑꯗꯨꯅ ꯋꯥꯔꯤ ꯃꯆꯥ ꯁꯩꯔꯦꯡ ꯑꯗꯨꯒ ꯅꯩꯅꯕꯒꯤ ꯂꯝꯁꯤꯗꯁꯨ ꯑꯗꯨꯃꯛ ꯑꯩ ꯍꯨꯏꯌꯦꯟ ꯂꯝꯄꯥꯎꯗ ꯀꯂꯝꯅꯤꯁ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯐꯨꯜ ꯇꯥꯏꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯕ꯭ꯔꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯏꯖꯕꯅꯤ ꯏꯖꯔꯤꯕ ꯈꯔꯁꯤ ꯑꯩꯅ ꯌꯥꯝꯅ ꯍꯩꯔꯨꯕꯒꯤ ꯑꯗꯨꯒ ꯈꯪꯗꯅ ꯍꯩꯇꯅ ꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯩꯅ ꯄꯥꯝꯖꯕ ꯊꯦꯡꯅꯖꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯏꯕꯁꯤꯡ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯦꯟꯗꯦꯃꯤꯛ ꯂꯤꯇꯔꯦꯆꯔ ꯍꯥꯏꯅ ꯑꯩꯈꯣꯏ COVID-19ꯁꯤꯅ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯗ ꯈꯪꯗꯦ ꯑꯇꯣꯞꯄ ꯐꯤꯜꯗ ꯊꯕꯛ ꯇꯧꯔꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯕ ꯅꯥꯏꯗꯕ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡꯅꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯊ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯪꯍꯟꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯗꯁꯨ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯥꯊꯧꯂꯨꯞꯀꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯍꯟꯗꯛ ꯀꯨꯏ ꯀꯨꯏꯗꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯜ ꯀꯦꯂꯦꯟꯗꯔ ꯂꯣꯟꯆ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯁꯨ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12 ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯄꯤꯅꯕꯁꯨ ꯑꯗꯨꯝ ꯈꯟꯅꯖꯔꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯜꯂꯣꯛꯀꯤ ꯊꯧꯃꯤ ꯑꯃ ꯑꯣꯏꯅ ꯂꯦꯞꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒ ꯃꯔꯨꯑꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯉꯁꯩꯂꯨꯞ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯞ ꯃꯌꯦꯡꯕꯝꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯃꯤ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯈꯣꯔꯖꯩꯂꯨꯞ ꯑꯩꯒ ꯂꯣꯏꯅꯅ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯔ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯈꯣꯔꯖꯩꯂꯨꯞꯀꯤꯁꯨ ꯑꯩꯈꯣꯏ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯆꯦꯐꯣꯡ ꯄꯨꯊꯣꯛꯏ ꯑꯩꯈꯣꯏ ꯂꯝꯗꯝ ꯂꯝꯗꯝꯗ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯈꯛꯇꯪ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯝꯗꯝꯁꯤꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜ ꯃꯁꯛ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯁꯛ ꯇꯥꯛꯅꯕ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯇꯧꯔꯒ ꯁꯨꯝꯕ ꯗꯤꯁꯀꯁꯟ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯀꯥꯟꯗ ꯗꯤꯁꯀꯁꯟꯒꯤ ꯁꯦꯔꯤꯁꯁꯤꯗ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯤꯟꯕꯤꯔꯤꯕ ꯏꯗꯤꯇꯔ ꯏꯟ ꯆꯤꯐ ꯑꯣꯏꯔꯤꯕ ꯇꯥꯟꯖꯔꯤꯕ ꯇꯥꯃꯣꯕꯨꯁꯨ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯅ ꯑꯁꯤꯗ ꯑꯃꯨꯛ ꯑꯩ ꯑꯃꯨꯛꯇꯪꯒ ꯋꯥꯔꯤ ꯑꯃꯇꯪꯒ ꯄꯟꯖꯅꯤ ꯀꯥꯏꯅ ꯑꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯃꯃꯥꯡꯉꯩꯗꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯄꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯈꯤꯗꯕ ꯃꯄꯥꯟ ꯂꯝꯗꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯃꯇꯝꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯑꯝꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ 2011ꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯦꯁ ꯑꯦ ꯀꯦ ꯁꯤꯔꯥꯝ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯎꯝ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯁꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯁꯥꯡꯒꯅꯤ ꯃꯔꯝꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯤꯟꯅꯔꯛꯏꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯣꯏꯅ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯤꯔꯥꯝ ꯑꯣꯖꯥ ꯁꯅꯥꯇꯣꯟ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯁ ꯏꯁꯂꯥꯝ ꯔꯥꯖꯦꯁ ꯃꯌꯥꯝ ꯂꯩꯔꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯍꯣꯏ ꯑꯣꯖꯥ ꯁꯦꯔꯥꯝ ꯎꯝ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯅ ꯑꯩꯈꯣꯏ 2011ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯅꯤꯄꯨꯔꯤ ꯀꯟꯐꯔꯦꯟꯁ ꯍꯥꯏꯇꯥꯔꯦ ꯀꯜꯆꯔ ꯎꯝ ꯑꯃꯁꯨꯡ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯡꯂꯨꯞꯀꯤ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯔꯨꯞ ꯇꯝꯒ ꯂꯣꯏꯅꯅ 2011ꯗ ꯂꯥꯛꯆꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯣꯟ ꯑꯣꯖꯥ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯖꯒꯣꯏ ꯃꯔꯨꯞꯀꯤ ꯑꯣꯖꯥꯁꯤꯡ ꯑꯣꯖꯥ ꯎꯝ ꯑꯩꯈꯣꯏꯒꯤ ꯑꯔꯨꯅꯥ ꯑꯗꯒꯤ ꯑꯣꯖꯥ ꯁꯨꯕꯗꯅꯤ ꯑꯩꯈꯣꯏ ꯌꯥꯝꯃꯦ ꯃꯇꯝꯗꯨꯗ ꯂꯥꯛꯑꯝꯕꯗꯣ ꯌꯥꯝꯅ ꯑꯣꯀꯦ ꯅꯨꯡꯉꯥꯏꯕ ꯀꯥꯎꯉꯝꯗꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯄꯣꯔꯥ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯁꯥꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯟꯀꯔꯦꯖꯤꯡ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯥꯊꯧꯂꯨꯞꯀꯤ ꯑꯦꯛꯇꯤꯚꯤꯇꯤ ꯃꯔꯛꯇ ꯑꯩꯅ ꯄꯟꯖꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡ ꯀꯥꯎꯊꯣꯛꯂꯨꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯡꯂꯨꯞꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯄꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣই ꯁꯥꯊꯧꯂꯨꯞꯅ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏ ꯊꯤꯌꯥꯝ ꯂꯩꯔꯤꯛ ꯃꯆꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ
ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯁꯨꯡ ꯂꯤꯇꯔꯦꯆꯔ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯕꯤꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯣꯔꯤꯔꯣꯜ ꯁꯨꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯊꯤꯌꯥꯝ ꯂꯩꯃꯆꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯤ ꯁꯥꯊꯣꯛꯂꯨꯝꯅ ꯑꯩꯈꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯧꯔꯒ ꯄꯤꯔꯒ ꯂꯥꯛꯆꯩ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯑꯦꯋꯥꯔꯗꯁꯨ ꯑꯩꯈꯣꯏ ꯊꯤꯌꯥꯝ ꯏꯄꯨꯆꯧꯕꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯍꯥꯏꯗꯅ ꯆꯍꯤ ꯑꯅꯤ ꯀꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯂꯥꯛꯏ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯥꯊꯣꯛꯂꯨꯞꯀꯤ ꯃꯔꯨꯑꯣꯏꯅ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯁꯤꯗ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟ ꯂꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯦꯘꯥꯂꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯣꯜ ꯑꯃꯁꯨꯡ ꯂꯤꯇꯔꯦꯆꯔ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜ ꯌꯣꯛꯈꯠꯅꯕ ꯍꯤꯡꯍꯟꯅꯕ ꯍꯦꯟꯅ ꯄꯥꯡꯒꯜ ꯂꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣই ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯔꯛꯁꯤꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ No, thank you very much. Na asigi kenosi ina pusulakoi maramdi hoi amargi kenosi wari mayam si tang sagi imphal mayam sum khanaram gani na khalam gani ya almost imphal base na traga na manipur khakta da thabak na traga ma gi kenosi leiban but the thing is koi bangladesh asu tongrom amarjit haraga loina khangni I don't know why, but adugi matang da khalitang omorjit na chupan bi but when I talk mana ina kari mo bangladesh koi mo pang sing na traga inaw sing na traga koi oja guru sing da su na traga halaman sing da su en hang no gam da omorjit matang si haibada mayam so they feel proud and adom tawri puthok mayam ma khoi loina khangi so asigi keno sing sai khoi wai sana bada ina ya hodraba so aduna you inspired not only manipur but also in haning sina manipur gi mapanda khundari ba khoi manipuri sing da su adom tawiri ba natragana isagi oiro natragana keno gi bu oiro lupki natraga institution natragana organization singi oiro it's adugi chawraba impact ama khoi bangladesh ta leriba assam tripura da leriba khoi da su adugi keno du phangjei adu ta natana larik nei ne rakpa da su khoi mamangai da su aina manipuri mirror gi keno da su aina haija khre adu da su khoi tongom omorjit na larik sum sum nei ne rakpa da assam gi bangladesh gi tripura gi sum nei ne rakpa thengnei so that's yamna kai hata yamna naha oina khajitang ꯊꯕꯛ ꯇꯧꯔꯛꯄꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯃꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ so thank you very much for your time ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯑꯃꯨꯛꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝꯁꯤ ꯁꯨꯝ ꯄꯨꯡ 1:30 ꯌꯧꯔꯛꯇꯣꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯃꯣꯔꯖꯤꯠꯇꯒꯤ ꯋꯥꯍꯩ ꯈꯔ ꯇꯥꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯚꯦꯟꯠ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯃꯣꯔ ꯑꯗꯣꯝꯒꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯚ꯭ꯌꯨꯋꯔ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯑꯃꯁꯨꯡ ꯇꯨꯡꯗ ꯌꯦꯡꯉꯛꯀꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯂꯥꯁ ꯀꯟꯀ꯭ꯂꯨꯁꯟ ꯋꯥꯔꯗ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗ ꯍꯧꯖꯤꯛ ꯀꯅꯥꯗꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯣꯟꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯥꯒꯠꯅꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯩꯈꯣꯏ ꯚꯔꯆꯨꯋꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯗꯤꯁꯀꯁꯟꯒꯤ ꯁꯦꯔꯤꯁ ꯑꯃꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯧꯕꯤꯃꯜ ꯈꯪꯕꯨꯠꯆꯔꯤ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯂꯣꯟ ꯂꯣꯜ ꯀꯜꯆꯔ ꯄꯨꯝꯅꯃꯛꯄꯨ ꯌꯣꯛꯈꯠꯄꯤꯅꯤꯡꯕ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯧꯕꯤꯃꯜ ꯈꯪꯕꯨꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯅ ꯂꯤꯇꯔꯦꯆꯔ ꯁꯤꯗ ꯋꯥꯔꯛ ꯇꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯀꯌꯥ ꯄꯤꯗꯅ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤ ꯂꯝꯗ ꯑꯗꯩ ꯀ꯭ꯔꯤꯌꯦꯇꯤꯕ ꯔꯥꯏꯇꯤꯡꯒꯤ ꯂꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯤ ꯂꯦꯞꯇꯅꯁꯨ ꯏꯕꯤꯔꯤ ꯃꯌꯥꯝ ꯑꯃꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯑꯃꯠꯇꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯂꯣꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ
ꯁꯤꯊꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯏꯅꯥꯛ ꯈꯨꯟꯅꯕ ꯍꯣꯠꯅꯕꯗꯨꯒꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯆꯦꯜꯂꯤꯕ ꯆꯣꯡꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯣꯛꯑꯕꯅꯤꯅ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯁꯦꯠ ꯑꯩꯈꯣꯏꯒꯤ ꯂꯟ ꯁꯤ ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯈꯔ ꯑꯁꯤꯗ ꯐꯖꯕ ꯌꯥꯝꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯣꯔꯤꯔꯣꯜꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯊꯝꯃꯝꯃꯒꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯃꯤꯔꯣꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯁꯛꯅ ꯁꯣꯟꯅꯒꯅꯤ ꯑꯗꯨꯅ ꯄꯥꯟꯗꯝꯗꯤ ꯑꯃꯠꯇꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯈꯪꯗꯦ ꯑꯗꯨꯒ ꯑꯏꯕ ꯂꯩꯕꯤꯔꯤꯕ ꯅꯍꯥ ꯈꯪꯗꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯪꯗꯦ ꯄꯨꯝꯅꯃꯛ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯊꯝꯃꯒ ꯑꯩꯈꯣꯏ ꯑꯐꯕ ꯊꯕꯛꯇ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯐꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄꯤꯅꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯅꯤꯡꯉꯤ Thank you ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯒ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯀꯥꯏꯅꯅꯕ ꯅꯤꯖꯔꯤ Thank you all